뇌비를 뭐 판전이 좀. 밖에 비워줘야 건데. Online YouTuber. Ako, ay, mayam si health ho gina. तो पैसा नहीं खर्चा ले बोला साग सा लोइरगा एलबीदो तौनमद्रो तंग बालो साग थोङादे साग सारा तौ जाइदना पुं बारो एकता लोइरे दि पुं बारो एकता तौ गया साग सा Coba cat gina. masih पैसा से बात तो पिको हां हां Ikaw na ay kay may sa tagay sa. Kani pwede ay nang wala pwede nga. सा जाओ देम बा यार ताई साकन है देगी आइदे सुबह सा था दे आई मां Ay kay phone line kaya lay ba isin nga may may damat kaya. Kento kaya. Siyempre mo wala pwede nga. मुबा सा जाओ दे पास में सो गमी तू मिलांग लांगन 8 तो 5 रुपए में दोस्तों का मैं Google Pay तो कैसे bro? अच्छा गूगल पे हाँ पापा Google Pay करेगा अभी फ्रंट लाइन में जो भी मणिपुर में जो हम लोग का घटना हुआ है ना उसके लिए हम बेटा मैं मिठाई नहीं बोल क्या फ्रंट लाइन के लिए सपोर्ट करेगा अभी वो मेरा वाला मोबाइल दो तो जो मोबाइल देने थे तो मुझे क्या लगा मेरा Google Pay देगा जो मैं फ्रंट लाइन का जो भाई लोग है ना उनके लिए मैं सपोर्ट तो करेगा गूगल है देखो तो मुझे दे दे से हुआ ngangเลยนะซุมินะมากันมานั่นนู่นละ लो चे मिमी नंगबु उदे कविरे मिमी करे आजिक बिजी होइरे मयाम मिमी बिजी होइरे मिमी मोय करे मने बोक सिंग लाय एने बिजी होइरे बनी मैं मरो जाते मिमी खरा बिजी होइते अंदर असे उठवाय नि नगन आजे हाय आजे ब्रो हाय खदब उठोगन इचे काना बना आजे ब्रो इचे कानन करे ममिता जे उनारे हाय ngasai ei jam nungsi ममिता जे उनारे हाय jam nungsi re bo इचे ममिता ina halba video khara thangalo iche kanon se kara khara jeng ge na to bodo iche mamita na hay video thangal pa jaro ya na khara hay re dungai nungai te iche mamita na ngasai wari sane ya iche mamita ka erbi thare ya baduga iche kanon ga unai hay na hay rak pani iche mamita na thamo yam nungsire iche mamita ka unaba yam nungsire video thangala di yam nungsire ka ne khala mani iche mamita kara iche kanon video thang ko hay che mimi nangbu kari tawrige aidi kapya nugai mimita na kare ba nungaite ai gu ai nungaite cha aguna kare ba che mimi ai na kendo kare Thakur Jabani egi ican nupi ki kanen jangan kita karena deh ican nupi ki zoom jangan kita ino hone camera ka ino ican nupi ki tuh ican nupi ki 10 hours ni sih sawan ka pani hone ice kan ngasai lagla mi ice momita ina hai ba ice momita ice kan ngi video thangal wa ina ina hai ice kan ni video thangal pura ina ice kan thangate ai dengan jate ice kan se jengning bana kare ai tare jengning bana duga ice kan thangate ai no thamai nungai te ice kan ga ice momita ga video ma thangala di memory ma oi ina ice momita ice kan se jenga so koi du nungai ge ne khalam da thangate दुगी करे मिमिता करे बा ब्रो आरजे करी मथल चागे इरुन बा दुगी सनी मोक्सोक हेलो नाइस वीडियो ओके थैंक यू मैं मरो बो जाते को आई देख रहा है करे ngasi video thangate adu damata kuire video thangata ba
mayam ichi naw mayam lakpase thamoi sungsi jamna ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄꯩꯗꯃꯛꯇ ꯌꯥꯝ ꯅꯨꯡꯁꯤ ꯇꯨ ꯏꯆꯥꯅꯨꯄꯤꯒꯤ ꯔꯨꯝ ꯇꯨ ꯁꯦ ꯂꯩꯔꯦ ꯇꯨ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯒꯤ ꯔꯨꯝ ꯁꯦ ꯂꯩꯔꯦ ꯇꯨ ꯃꯥꯒꯤ ꯀꯔꯤ ꯌꯨꯝꯅꯤ ꯁꯤꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯔꯨꯝꯅꯤ ꯁꯤꯒ ꯂꯩꯔꯦ ꯎꯔꯕꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯒꯤ ꯔꯨꯝ ꯁꯤꯒ ꯂꯩꯔꯦ ꯃꯥꯒꯤ ꯍꯥꯎꯁ ꯄꯨ ꯂꯥꯛꯑꯦ ꯁꯤꯒ ꯃꯥꯒꯤ ꯔꯨꯝꯅꯤ ꯁꯤꯁꯦ ꯆꯪꯍꯜꯂꯛꯀꯦ ꯇꯨ ꯁꯤꯒ ꯃꯥꯒꯤ ꯔꯨꯝ ꯂꯩꯔꯦ ꯑꯧ Ada ꯁꯤꯒ ꯂꯩꯔꯦ sebelah saya Luna. ꯅꯪ ꯆꯪꯉꯣ ꯆꯪꯒꯦ ꯃꯉꯣꯟꯗ ꯆꯪꯍꯟꯒꯦꯁꯦ I do. ꯆꯪꯍꯟꯒꯦꯁꯦ ꯇꯨ 이ꯆꯥꯅꯨꯄꯤ ꯂꯩꯔꯦ ꯁꯤꯒ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯣ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯣ ꯍꯥꯏ ꯆꯦ ꯃꯤꯃꯤ ꯅꯪ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯨꯒꯤ ꯃꯤꯃꯤ ꯇꯥꯅ ꯀꯔꯥꯏꯕ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯑꯩ ꯉꯁꯤ ꯀꯨꯏꯅ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ ꯁꯥꯎ ꯌꯥꯗꯦ ꯃꯊꯪ ꯆꯥꯗ ꯑꯩ ꯍꯟꯗꯛ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯦ ꯍꯩ ꯃꯤꯃꯤꯇꯥ ꯀꯔꯤꯝ ꯈꯟꯗꯦ ꯃꯤꯃꯤꯇꯥ ꯀꯔꯤꯝ ꯈꯟꯗꯦꯍꯦ ꯃꯤꯃꯤꯇꯥ ꯀꯔꯤꯝ ꯈꯟꯗꯦꯍꯦ ꯃꯤꯃꯤꯇꯥ ꯀꯔꯤꯝ ꯈꯟꯗꯦ ꯅꯪ ꯉꯥꯛꯇꯪ ꯂꯥꯛꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯇꯨ ꯑꯩꯈꯣꯏ ꯀꯔꯥꯏ ꯕꯦꯗꯒꯤ ꯀꯔꯥꯏ ꯁꯤꯒ ꯂꯩꯔꯦ ꯇꯨ ꯃꯥꯒꯤ ꯊꯣꯡꯁꯦ ꯂꯩꯔꯦ ꯇꯨ ꯃꯥꯏ Wow. ꯊꯣꯡ ꯃꯥꯒꯤ ꯀꯔꯥꯏ ꯈꯦꯠꯀꯤꯁꯦ ꯂꯩꯔꯦ ꯑꯗꯨ ꯎꯔꯕ ꯇꯨ ꯁꯤꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯀꯔꯤꯝ ꯈꯟꯗꯦ ꯃꯤꯃꯤꯇꯥ ꯀꯔꯤꯝ ꯈꯟꯗꯦ ꯃꯤꯃꯤꯇꯥ ꯅꯪ ꯀꯔꯤ ꯍꯥꯏ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯅ ꯀꯔꯤꯝ ꯋꯥꯔꯧꯕ ꯂꯩꯇꯦꯗ ꯍꯣꯏ ꯒꯣꯄꯥꯜ ꯑꯗꯨꯒꯤ ꯆꯦ ꯀꯥꯅꯣꯟ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒꯤ ꯃꯤꯃꯤꯇꯥ ꯀꯔꯥꯏꯕ ꯑꯒꯣ ꯐꯣꯟ ꯌꯥꯝ ꯄꯥꯏꯗꯦ ꯅꯆꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯍꯥꯄꯛꯀꯅꯤ ꯁꯥꯎꯒꯗꯕ ꯌꯦꯡꯒꯅꯨꯀꯣ ꯐꯖꯅ ꯚꯤꯗꯤꯑꯣꯗꯤ ꯀꯔꯤ ꯍꯥꯏꯕ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯍꯥꯄꯛꯀꯅꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯍꯥꯄꯛꯀꯅꯤ ꯁꯪꯗꯕ ꯌꯥꯎꯏꯀꯣ ꯐꯖꯅ ꯚꯤꯗꯤꯑꯣꯗꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯁꯤ ꯌꯥꯝꯅ ꯕꯦꯗꯦꯒꯤ ꯌꯨꯝꯁꯦ ꯕꯦꯗꯦꯒꯤ ꯌꯨꯝꯅꯤꯗꯨ ꯃꯌꯥꯝ ꯕꯦꯗꯦꯒꯤ ꯌꯨꯝꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯦꯗꯒꯤ ꯌꯨꯝ ꯁꯤꯒ ꯂꯧꯔꯦ ꯁꯤꯒ ꯂꯩꯔꯦ ꯃꯥꯏ ꯕꯦꯗꯒꯤ ꯌꯨꯝ ꯑꯩ ꯁꯤꯁꯦ ꯀꯔꯥꯏ ꯀꯩꯅꯣ ꯇꯧꯗꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯗꯦ ꯑꯗꯨꯝ ꯃꯥꯏ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯦꯗꯒꯤ ꯌꯨꯝ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯕꯦꯗꯒꯤ ꯌꯨꯝꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯕꯦꯗꯒꯤ ꯌꯨꯝꯅꯤ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯦꯗꯅ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯕꯦꯗꯤ ꯍꯥꯏꯇꯥꯔꯦꯗ ꯕꯦꯗꯒꯤ ꯌꯨꯝꯅꯤ ꯁꯤꯁꯦ ꯑꯗꯨ ꯃꯥꯏ ꯌꯨꯝꯗꯤ ꯁꯤꯒ ꯂꯩꯔꯦ ꯇꯨ ꯁꯤꯒ ꯃꯥꯏ ꯇꯨꯝꯕ ꯆꯥꯕꯩꯒ ꯂꯩꯔꯦ ꯊꯝꯃꯦ ꯑꯥꯔꯖꯦ ꯆꯥꯔꯕ ꯀꯦꯝꯁꯤ ꯆꯥꯗ꯭ꯔꯤꯗ ꯏꯆꯦ ꯀꯥꯅꯣꯟ ꯌꯦꯡꯉꯦ ꯏꯆꯦ ꯑꯗꯨꯒꯤ ꯃꯤꯃꯤꯅ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯕꯦꯕꯦ ꯄ꯭ꯂꯦꯌꯤꯡ ꯍꯥꯎꯁ ꯂꯧꯋꯤ ꯑꯗꯨꯒ ꯊꯝꯃꯤꯅꯤ ꯁꯤꯒ ꯊꯝꯃꯤ ꯑꯩꯁꯨ ꯁꯤꯒ ꯊꯝꯃꯤ ꯇꯨ ꯄ꯭ꯂꯦꯌꯤꯡ ꯍꯥꯎꯁꯅ ꯑꯩꯈꯣꯏ ꯇꯦꯟ ꯍꯥꯎꯁꯅꯤ ꯁꯤꯒ ꯇꯦꯟ ꯍꯥꯎꯁ ꯍꯥꯏꯇꯥꯔꯦ ꯇꯦꯟ ꯍꯥꯎꯁꯔ ꯕꯦꯕꯤ ꯍꯥꯎꯁꯔ ꯈꯪꯗꯦ ꯑꯩ ꯏꯪꯂꯤꯁ ꯈꯪꯗꯦ ꯃꯌꯥꯝ ꯃꯔꯨꯗ ꯏꯪꯂꯤꯁ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯁꯥꯟꯅꯔꯛꯇꯦ ꯕꯣꯛꯁꯤꯡ ꯅꯨꯡꯁꯤꯡꯒꯨꯝꯕ ꯁꯥꯟꯅꯔꯛꯏ ꯑꯩꯈꯣꯏ ꯁꯥꯟꯅꯔꯛꯇꯦꯗ ꯆꯥꯎꯈꯠꯄ ꯃꯇꯝꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯁꯤꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯁꯤꯁꯦ ꯀꯩꯅꯣ ꯈꯪꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛꯇ ꯎꯔꯨ ꯂꯩꯔꯒ ꯂꯩꯕꯥꯛꯇ ꯂꯩꯈꯣꯝꯗ ꯁꯥꯟꯅ ꯂꯥꯛꯏꯅꯤ ꯅꯪꯗꯤ ꯀꯔꯤ ꯍꯥꯏ ꯑꯒꯨꯅ ꯀꯔꯤ ꯍꯥꯏꯕ ꯕꯣꯛꯁꯤꯡ ꯁꯥꯟꯅ ꯑꯩꯈꯣꯏꯗꯤ ꯕꯣꯛꯁꯤꯡ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯂꯩꯉꯣꯏꯗ ꯕꯣꯛꯁꯤꯡ ꯁꯥꯟꯅ ꯂꯥꯛꯏꯌꯦ ꯅꯪꯗꯤ ꯀꯔꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯧꯕꯨꯛꯇ ꯁꯥꯟꯅ ꯂꯥꯛꯏ ꯕꯣꯛꯁꯤꯡꯒ ꯐꯨꯠꯕꯣꯜꯒ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯁꯥꯟꯅ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯂꯧꯕꯨꯛꯇ ꯈꯔ ꯀꯥꯎꯕ ꯈꯣꯠꯄꯒ ꯀꯔꯤ ꯂꯧꯕꯨꯛꯇ ꯀꯥꯎꯔꯒ ꯃꯈꯣꯡ ꯇꯦꯛꯄ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯤ ꯑꯁꯤꯗꯤ ꯆꯥꯎꯈꯠꯄ ꯃꯇꯝꯒꯤ ꯑꯁꯤꯅꯤ ꯁꯤ ꯑꯩꯁꯦ ꯈꯨꯕꯤ 3 ꯄꯤꯔꯦ ꯂꯥꯒꯤꯁꯦ ꯌꯨꯄꯥ ꯂꯥꯒꯤꯁꯦ ꯂꯒꯦꯖ ꯀꯩꯅꯣꯅ ꯕꯣꯍꯜ ꯎꯗꯦꯅꯦ ꯑꯣ ꯇꯥꯃꯣ ꯀꯦꯝꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯄꯥꯝꯖꯗꯕ ꯍꯥꯏꯇꯥꯔꯦꯗ ꯅꯨꯄꯥ ꯑꯣꯏꯅ ꯚꯣꯏꯁꯀꯤ ꯇꯥꯏꯞꯇꯅꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯄꯥꯝꯖꯗꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯚꯣꯏꯁꯀꯤ ꯇꯥꯏꯞꯅꯤ ꯆꯨꯝꯃꯤ ꯅꯪ ꯅꯤꯄꯥ ꯑꯣꯏꯔꯝꯒꯅꯤ ꯅꯤꯄꯥꯒꯤ ꯚꯣꯏꯁꯇ ꯅꯪ ꯐꯕꯅꯤ ꯕꯣꯛꯁꯤꯡ ꯁꯥꯟꯅꯧꯏ ꯑꯣ ꯇꯥꯃꯣ ꯀꯦꯝꯁꯤ ꯕꯣꯍꯜ ꯑꯗꯨꯒ ꯅꯨꯄꯤꯅ ꯀꯩꯅꯣ ꯀꯣꯃꯦꯟ ꯂꯣꯏ ꯆꯞꯈ꯭ꯔ ꯃꯥꯜꯅꯦ ꯀꯣꯃꯦꯟꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯆꯞꯈ꯭ꯔꯦꯅꯦ ꯐꯗꯤ ꯑꯣꯟ ꯍꯥꯏ ꯑꯗꯨ ꯒꯣꯄꯥꯜꯅ ꯑꯣꯟ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯅꯥꯅꯣ ꯅꯪ ꯃꯣꯕꯥꯏꯜ ꯄꯤꯔꯣ ꯌꯦꯡꯒꯦ ꯌꯨꯄꯥ ꯀꯦꯝꯁꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯥꯔꯣ ꯌꯦꯡꯒꯦ ꯑꯩ ꯃꯣꯕꯥꯏꯜꯗ ꯆꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝ
ꯌꯨꯄꯥ KFC ꯆꯥꯗ꯭ꯔꯤ ꯏꯆꯦ ꯕꯦꯝꯆꯥ ꯃꯨꯛꯕꯥꯡꯒ ꯑꯗꯨꯒ ꯕ꯭ꯂꯣꯒꯤꯡ ꯇꯧꯅ ꯂꯩꯔꯦ ꯅꯪ ꯅꯠꯇ꯭ꯔ ꯏꯆꯦ ꯕꯦꯝꯆꯥ ꯑꯦꯛꯁꯦꯜ ꯑꯣꯏꯇꯥꯔꯦ ꯅꯪ ꯀꯨꯏꯗꯔꯦ ꯇ꯭ꯔꯤꯄꯜ ꯑꯦꯛꯁꯦꯜ ꯑꯣꯏꯇꯥꯔꯦ ꯅꯪ ꯃꯨꯛꯕꯥꯡ ꯀꯔꯤ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯂꯅꯤ ꯕ꯭ꯂꯣꯛꯇꯨꯒ ꯑꯗꯨꯒ ꯑꯀꯨꯝ ꯀꯔꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂ ꯑꯗꯨ ꯕ꯭ꯂꯣꯛꯇꯣ ꯑꯀꯨꯝ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄꯗꯣ ꯀꯨꯏꯅꯦ ꯑꯩꯗꯤ ꯑꯩ ꯀꯩ ꯆꯥꯗꯣꯔꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯀꯨꯝ ꯀꯔꯤ ꯕ꯭ꯂꯣꯒꯤꯡ ꯊꯥꯡꯒꯠ ꯑꯗꯨ ꯀꯔꯤ ꯃꯊꯦꯜꯗꯣ ꯑꯀꯨꯝ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ ꯖꯥꯏ ꯖꯥꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯒ ꯑꯅꯤ ꯑꯍꯨꯝꯔꯛ ꯀꯔꯤ ꯚꯤꯗꯤꯑꯣ ꯑꯃ ꯀꯔꯤ ꯉꯁꯤ ꯉꯥ ꯊꯣꯡꯉꯤ ꯑꯗꯣ ꯉꯥ ꯊꯣꯡꯕꯗꯣ ꯍꯌꯦꯡ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯌꯥꯕꯅꯤ ꯌꯨꯄꯥ ꯌꯥꯏ ꯎꯏ ꯑꯩ ꯂꯣꯏ ꯎꯏ ꯌꯥꯕꯅꯤ ꯑꯩ ꯂꯣꯏ ꯎꯔꯦ ꯂꯣꯏ ꯈꯪꯉꯦ ꯂꯣꯏ ꯀꯔꯤ ꯃꯤꯠꯇꯒꯤ ꯂꯣꯏ ꯃꯤꯠ ꯇꯥꯔꯦ ꯑꯩ ꯎꯔꯤꯁꯦ ꯃꯔꯣꯟꯁꯨ ꯍꯩꯇꯦ ꯃꯔꯣꯟꯁꯨ ꯍꯩꯇꯦ ꯑꯩꯁꯦ ꯏꯆꯦ ꯕꯦꯝꯆꯥ ꯍꯌꯦꯡ ꯉꯥ ꯊꯣꯡꯕꯗꯣ ꯃꯤꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯦ ꯍꯥꯏꯅ ꯍꯌꯦꯡ ꯀꯔꯤ ꯚꯤꯗꯤꯑꯣꯗꯣ ꯀꯔꯤ ꯁꯦꯝꯃꯣ ꯁꯦꯝ ꯂꯣꯏꯔꯒ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩꯁꯨ ꯎꯏꯌꯦꯕ ꯑꯩꯁꯨ ꯈꯪꯉꯤꯌꯦꯕ ꯌꯥꯕꯅꯤ ꯌꯨꯄꯥ ꯑꯖꯕ꯭ꯔꯣ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯔꯦ ꯚꯣꯏꯁ ꯑꯣꯏꯅ ꯇꯥꯔꯒꯦ ꯏꯄꯥ টাইম নাই বিজি হইছে টাইম নাই বিজি হইছে ভিডিও আপলোড করতে টাইম থাকে ꯇꯥꯔꯨ ꯇꯥꯗ꯭ꯔꯤ ꯇꯥꯏꯝ ꯂꯥꯛꯑꯦ ꯎꯝ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯃꯇꯝ ꯂꯩ ꯂꯣꯏ ꯃꯇꯝ ꯂꯩ ꯑꯦꯜꯕꯤ ꯑꯗꯨꯒꯒꯤ ꯂꯥꯛꯄ ꯃꯇꯝ ꯂꯩꯇꯦ ꯑꯦꯜꯕꯤ ꯂꯥꯛꯄꯩ ꯃꯇꯝ ꯂꯩꯇꯦ ꯑꯗꯨꯒꯒꯤ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯪꯕ ꯃꯇꯝ ꯂꯩꯇꯦ ꯑꯗꯨꯁꯨ ꯐꯖꯅ ꯈꯪꯉꯤ ꯑꯩꯈꯣꯏꯁꯦ ꯑꯖꯒꯤ ꯑꯦꯜꯕꯤꯁꯦ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯇꯧꯗꯣꯏꯔꯣ ꯇꯧꯗꯣꯏꯅꯤ ꯄꯨꯡ ꯑꯦꯛꯄꯨ ꯇꯧꯒꯦ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯑꯖꯒꯤ ꯑꯦꯜꯕꯤꯁꯦ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯇꯧꯗꯣꯏꯔꯣ ꯇꯧꯔꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯑꯟꯖꯦ ꯏꯅꯥꯎꯅꯨꯄꯥ ꯅꯆꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯃꯥ ꯐꯣꯇꯣꯒ ꯆꯦꯟꯖ ꯇꯧꯔꯝꯃꯤꯅꯦ ꯏꯆꯦ ꯒꯪꯒꯥꯁꯦ ꯕꯦꯔꯥꯅꯤ ꯏꯆꯦ ꯒꯪꯒꯥ ꯅꯪꯁꯨ ꯑꯁꯦꯡꯕꯅꯤ ꯎꯄꯥ ꯗꯕ꯭ꯂꯤꯎꯇꯤ ꯑꯣꯏꯕꯤꯗꯔꯦ ꯑꯣꯏꯕꯤꯔꯣꯏ ꯃꯇꯥꯡꯗꯨꯅ ꯌꯥꯗꯦꯕ ꯇꯧꯗꯣꯏꯗꯣ ꯏꯆꯦ ꯒꯪꯒꯅ ꯀꯔꯤ ꯍꯥꯏꯕ ꯒꯪꯒꯥꯔꯥꯅꯤ ꯀꯦ ꯒꯪꯒꯥꯔꯥꯅꯤ ꯀꯦ ꯇꯝꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯌꯦꯡꯕ ꯀꯥꯟꯅꯗꯦꯀꯣ ꯃꯤꯒꯤ ꯄ꯭ꯔꯣꯐꯤꯠꯁꯨ ꯈꯔ ꯌꯦꯡꯉꯨꯀꯣ ꯃꯇꯝꯅꯤ ꯑꯁꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯏꯀꯣ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯌꯦꯡꯒꯅꯨ ꯄ꯭ꯔꯣꯐꯤꯠꯇꯣ ꯃꯇꯝꯁꯨ ꯈꯔ ꯊꯥꯗꯣꯛꯎꯀꯣ ꯄ꯭ꯔꯣꯐꯤꯠ ꯄꯤ ꯇꯥꯕꯅꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯈꯪꯉ ꯂꯥꯛꯑꯕꯅꯤ ꯁꯤ ꯃꯇꯝꯁꯦ ꯄ꯭ꯔꯣꯐꯤꯠ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯌꯦꯡꯕ ꯀꯥꯟꯅꯗꯦ ꯃꯤꯒꯤꯁꯨ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯄꯤꯌꯨ ꯃꯃꯧ ꯊꯤ ꯍꯥꯏꯕꯒꯤ ꯃꯃꯧ ꯊꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯕꯤꯖꯤꯒꯤ ꯕ꯭ꯂꯣꯛ ꯇꯧꯔꯛꯀꯅꯤ ꯍꯣꯏ ꯕꯤꯖꯤꯒꯤ ꯕ꯭ꯂꯣꯛ ꯇꯧꯔꯣ ꯌꯨꯇꯨꯕ ꯄꯥꯏꯔꯗꯤ ꯕꯤꯖꯤꯁꯦ ꯂꯣꯏ ꯗꯨꯅꯤꯌꯥ ꯚꯔꯒꯤ ꯂꯣꯏꯁꯨ ꯈꯔꯦ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐ ꯂꯩꯕꯅꯤ ꯏꯁꯥꯒꯤ ꯕ꯭ꯂꯣꯛꯀꯤꯡꯒꯤ ꯇꯥꯏꯝꯁꯨ ꯂꯩꯕꯅꯤ ꯂꯣꯏꯒꯤ ꯇꯥꯏꯃꯤꯡ ꯊꯝ ꯇꯥꯕꯅꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯃꯤꯒꯤꯁꯨ ꯌꯦꯡ ꯇꯥꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯋꯥꯔꯧꯕꯁꯨ ꯌꯥꯕ ꯄꯣꯠ ꯃꯊꯧ ꯇꯥꯗꯦ ꯁꯤꯁꯦ ꯏꯁꯥꯒꯤꯁꯨ ꯃꯤꯒꯤꯁꯨ ꯂꯩꯇꯔꯦ ꯎꯄꯥ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ ꯏꯆꯦ ꯃꯦꯝꯆꯥ ꯃꯤꯗ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯏꯁꯥꯒꯤ ꯌꯦꯡꯕꯁꯨ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯕ꯭ꯔꯣ ꯏꯆꯦ ꯅꯦꯠ ꯂꯣꯏꯗꯣꯔꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯏꯆꯦ ꯀꯥꯅꯣꯟ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯂꯥꯏꯁ꯭ꯔꯝ ꯀꯔꯤꯕ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯅ ꯀꯔꯤꯕ 7 ꯂꯥꯏꯛ ꯏꯇꯥꯎ ꯑꯣꯀꯦ ꯏꯇꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯌꯨꯝ ꯌꯧꯔꯕꯣ ꯕꯦꯗꯦ ꯆꯦ ꯒꯪꯒꯥꯔꯥꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯒꯪꯒꯥꯔꯥꯅꯤ ꯆꯦ ꯀꯩꯅꯣ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯏꯆꯦ ꯀꯩꯅꯣꯅ ꯍꯥꯏ ꯕꯤꯅꯣꯠ ꯂꯥꯏ ꯏꯆꯦ ꯀꯥꯅꯣꯟ ꯕꯤꯅꯣꯠ ꯂꯥꯏꯒ ꯋꯥꯔꯤ ꯈꯛꯇꯪ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯥꯅ ꯀꯔꯤ ꯌꯨꯝꯅꯝ ꯏꯅꯥꯎꯅꯨꯄꯥ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯅꯠꯇꯦ ꯃꯤꯗ ꯇꯥꯏꯝ ꯄꯤꯕꯁꯨ ꯉꯝꯗꯔꯦ ꯑꯩꯒꯤ ꯇꯥꯏꯝꯁꯨ
ꯐꯪꯗ꯭ꯔꯦ ꯍꯣꯏ ꯅꯪꯒꯤ ꯇꯥꯏꯝ ꯐꯪꯗ꯭ꯔꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇꯦ ꯑꯩꯅ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯏꯆꯦ ꯀꯥꯅꯣꯟ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦ ꯀꯥꯅꯣꯟ ꯍꯥꯏ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒꯤ ꯏꯇꯥꯎꯅ ꯆꯦ ꯕꯦꯝꯆꯥ ꯏꯇꯥꯎ ꯕꯤꯅꯣꯠ ꯋꯦꯜꯀꯝ ꯏꯇꯥꯎ ꯀꯔꯤ ꯅꯪ ꯆꯥꯒꯦ ꯏꯇꯥꯎ ꯇꯝꯅ ꯂꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯍꯥꯏ ꯑꯣꯏꯔꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔ ꯍꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔ ꯃꯩꯁꯦ ꯑꯗꯨꯒ ꯖꯨꯂꯤ ꯂꯥꯛꯑꯦ ꯖꯨꯂꯤ ꯋꯦꯜꯀꯝ ꯖꯨꯂꯤ ꯑꯦꯡꯂꯥꯏꯟꯗ ꯑꯗꯨꯒꯤ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯤ ꯂꯥꯛꯂꯒꯦ ꯑꯩ ꯂꯥꯏꯛ ꯉꯥꯛꯇꯪ ꯅꯪꯒꯤ ꯀꯗꯥꯏ ꯀꯣꯃꯦꯟꯁꯦ ꯀꯗꯥꯏ ꯌꯨꯇꯨꯕꯅ ꯀꯛꯊꯠꯂꯤꯅꯦ 3 month ꯅꯤ ꯕꯤꯖꯤ ꯑꯣꯏꯅꯤ ꯃꯌꯥꯝ ꯕꯤꯖꯤ ꯑꯣꯏꯔꯣ ꯏꯆꯦ ꯕꯦꯝꯆꯥ ꯕꯤꯖꯤ ꯑꯣꯏꯔꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯆꯦ ꯒꯪꯒꯥꯔꯥꯅꯤ KMC ꯑꯗꯨ ꯂꯥꯏꯁꯝꯅ ꯒꯪꯒꯥ ꯀꯔꯤ ꯃꯊꯦꯜ ꯑꯗꯨꯗꯒꯤ ꯂꯥꯏꯕꯤꯔꯣꯟꯅ ꯒꯪꯒꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤ ꯏꯆꯦꯝꯅ ꯒꯪꯒꯥ KMC ꯑꯗꯨꯒꯤ ꯂꯥꯏꯕꯤꯔꯣꯟꯅ ꯏꯇꯥꯎ ꯉꯥ ꯊꯣꯡꯕ ꯑꯣꯀꯦ ꯑꯗꯩ ꯏꯆꯦ ꯀꯩꯅꯣꯅ ꯀꯔꯤꯕ ꯕꯤꯅꯣꯠ ꯆꯦ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯆꯦ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯗꯨꯒ ꯏꯆꯦ ꯃꯝꯇꯅ ꯕꯤꯅꯣꯠ ꯕ꯭ꯔꯣ KMC ꯑꯗꯨꯒꯒꯤ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛꯅ ꯀꯔꯤ ꯕꯦꯝꯆꯥ ꯍꯥꯏ ꯑꯗꯨꯒꯒꯤ ꯒꯪꯒꯥꯔꯥꯅꯤꯅ ꯀꯔꯤ ꯕꯦꯝꯆꯥ ꯑꯆꯝꯕ KMC ꯍꯥꯏ ꯑꯗꯨꯒ ꯀꯔꯤ ꯀꯥꯡꯁꯣꯏ ꯑꯗꯨꯅꯤ ꯃꯌꯥꯝꯒꯤ ꯃꯇꯝꯁꯦ ꯂꯣꯏ ꯈꯪꯉꯦ ꯃꯌꯥꯝꯒꯤ ꯃꯇꯝ ꯈꯪꯉꯦ ꯃꯌꯥꯝꯒꯤ ꯀꯗꯥꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐ ꯃꯌꯥꯝꯒꯤ ꯀꯗꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯂꯣꯏꯅ ꯇꯥꯏꯝ ꯄꯤꯀꯣ ꯂꯣꯏ ꯇꯥꯏꯝ ꯄꯤꯌꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯅꯤꯅ ꯃꯤꯒꯤ ꯇꯥꯏꯝ ꯄꯤ ꯇꯥꯕꯅꯤ ꯑꯩꯗꯤ ꯀꯅꯥꯃ ꯋꯥꯔꯧꯗꯦ ꯀꯅꯥꯃꯒꯤ ꯇꯧꯔꯤꯕ ꯀꯔꯤ ꯏꯁꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯏꯁꯥꯅ ꯈꯔ ꯈꯪ ꯇꯥꯕ ꯏꯆꯦ ꯒꯪꯒꯥꯅ ꯀꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯂꯥꯏꯕꯤꯌꯣꯟꯗ ꯏꯆꯦ ꯕꯦꯝꯆꯥ ꯉꯥ ꯊꯣꯡꯕ ꯑꯗꯨꯒꯤ ꯏꯆꯦ ꯀꯩꯅꯣꯅ ꯀꯔꯤꯕ ꯑꯁꯦꯡꯕꯔꯣ ꯕꯤꯅꯣ ꯑꯗꯨꯒꯤ ꯑꯩꯗꯤ ꯖꯨꯂꯤ ꯏꯅꯥꯎꯅꯨꯄꯥ ꯎꯗꯦ ꯌꯥꯏ ꯑꯗꯨꯒ ꯖꯨꯂꯤꯁꯦ ꯈꯔ ꯑꯩꯅ ꯕꯣꯝ ꯊꯥꯗꯣꯏꯅꯤ ꯃꯥ ꯃꯣꯕꯥꯏꯜ ꯃꯥꯏ ꯆꯦꯅꯦꯜꯒꯤ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦ ꯃꯥ ꯁꯤ ꯇꯥꯕꯅꯤ ꯃꯥ ꯖꯨꯂꯤꯁꯦ ꯀꯔ ꯆꯦꯅꯦꯜꯒ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯃꯝꯇꯅ ꯕꯤꯅꯣꯠ ꯕ꯭ꯔꯣ ꯑꯗꯨꯒꯤ ꯂꯥꯏꯅꯕ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯀꯩꯅꯣꯗꯨꯒꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩ ꯊꯣꯛꯂꯒꯦ ꯀꯔꯤꯒꯤ ꯊꯣꯛꯇꯣꯏꯕ ꯒꯣꯄꯥꯜ ꯕ꯭ꯔꯣ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯑꯇꯣꯞꯄꯒ LBꯒ ꯂꯩꯔꯤꯕꯣ ꯑꯇꯣꯞꯄ LBꯗꯤ ꯆꯠꯄ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯋꯥꯔꯧꯕ ꯌꯥꯗ ꯂꯩꯇꯦ ꯑꯇꯣꯞꯄ LBꯗꯤ ꯆꯠꯂꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯕ꯭ꯂꯨ ꯄꯤꯌꯨ ꯕ꯭ꯔꯣ RJ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯌꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯗ ꯌꯨꯄꯥ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯗ ꯌꯨꯄꯥ ꯈꯪꯉꯦ ꯎꯔꯦ ꯂꯩꯇꯦ ꯍꯥꯏ ꯒꯣꯄꯥꯜ ꯕ꯭ꯔꯣ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒꯤ ꯖꯨꯂꯤ ꯍꯥꯏ ꯃꯌꯥꯝꯁꯤ ꯎꯔꯦꯅꯦ ꯃꯌꯥꯝꯁꯦ ꯐꯖꯅ ꯈꯪꯉꯦꯍꯦ ꯑꯩꯅ ꯀꯔꯤ YT ꯄꯥꯏꯕꯗ ꯐꯖꯅ ꯈꯪꯉꯦ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯈꯪꯉꯦ ꯍꯥꯏꯗꯤꯅꯦ ꯐꯖꯅ ꯈꯪꯉꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯃꯁꯟꯅ ꯈꯪꯉꯦ ꯍꯥꯏꯗꯣ ꯏꯝꯅꯝ ꯕ꯭ꯔꯣ ꯚꯤꯗꯤꯑꯣꯗ ꯑꯞꯂꯣꯗ ꯇꯧꯍꯦ LBꯗ ꯂꯥꯛꯑ ꯀꯔꯤ ꯀꯥꯟꯅꯒꯦ LBꯗ ꯂꯥꯛꯑ ꯀꯔꯤ ꯐꯪꯉꯦ ꯀꯔꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯒꯦ LBꯗ ꯂꯥꯛꯑꯒ ꯅꯣꯡ ꯅꯤꯅꯤ LBꯗ ꯂꯥꯛꯑ ꯀꯔꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯗꯣꯏꯅꯣ ꯏꯝꯅꯝ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯚꯤꯗꯤꯑꯣ ꯀꯔ ꯀꯣꯟꯇꯦꯟ ꯐꯖꯅ ꯊꯥꯡꯒꯠꯂꯣ ꯑꯗꯨꯅ ꯕꯦꯁꯅꯤ LBꯗ ꯂꯥꯛꯑꯒ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ LBꯗ ꯂꯥꯛꯑꯁꯨ ꯅꯪ ꯀꯔꯤꯝ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧ ꯑꯅꯧꯕ ꯆꯦꯅꯦꯜ ꯄꯥꯏꯕꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯅꯧꯕ ꯆꯦꯅꯦꯜ ꯄꯥꯏꯕꯁꯤꯡ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁ ꯇꯧꯔꯣ LBꯗ ꯂꯥꯛꯑꯒꯦ LB ꯊꯥꯒꯦ ꯍꯥꯏ ꯑꯗꯨꯗꯣ ꯀꯔꯤꯝ ꯈꯜꯂꯅꯨ ꯂꯥꯁꯇꯅꯤ ꯂꯣꯏ ꯀꯔꯦ ꯐꯣꯂꯥ ꯇꯥꯗꯣꯏꯅꯤ ꯑꯗꯨꯗꯣ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯄꯨꯔꯥ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯋꯥ ꯉꯥꯡꯕꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯉꯥꯡꯕꯅꯤ ꯑꯩ ꯅꯪꯒꯤ ꯀꯔꯤ ꯋꯥꯁ ꯇꯥꯏꯝ ꯐꯪꯕꯒꯤꯗꯃꯛꯇ LB ꯂꯥꯛꯑꯒꯅꯦ LB ꯂꯣꯏꯁꯤꯜꯂꯒꯅꯦ ꯀꯗꯥꯏ ꯋꯥꯁ ꯇꯥꯏꯝ ꯐꯪꯉꯒꯅꯦ ꯇꯣꯛꯄꯗꯨꯗꯤ ꯇꯧꯅꯨꯌꯦ ꯑꯗꯨꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯗꯒꯤ ꯇꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯁꯨ ꯂꯥꯛꯑꯔꯣꯏ ꯑꯗꯨꯗꯤ ꯈꯪꯉꯣ LBꯅ ꯅꯪꯒꯤ ꯕꯦꯁ ꯑꯣꯏꯗꯣꯏ ꯅꯠꯇꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯅꯤ ꯅꯪꯒꯤ ꯀꯔꯤ ꯃꯤꯅ ꯅꯉꯣꯟꯗ ꯌꯦꯡꯗꯣꯏꯗꯣ
ꯏꯁꯥꯒꯤ ꯀꯔꯤ ꯍꯥꯏ ꯈꯜꯂꯒ ꯂꯥꯛꯄꯗꯨꯗꯤ ꯀꯥꯟꯅꯔꯣꯏ ꯑꯦꯜꯕꯤꯗ ꯂꯥꯛꯑꯗꯤ ꯀꯣꯃꯦꯟꯁꯦ ꯂꯣꯏꯈ꯭ꯔꯕ ꯅ ꯀꯣꯃꯦꯟꯁꯦ ꯆꯞꯈ꯭ꯔꯕ ꯑꯩ ꯈꯪꯗꯔꯦ ꯏꯇꯥꯎ ꯀꯣꯃꯦꯟ ꯑꯃ ꯊꯥꯔꯣ ꯌꯦꯡꯒꯦ ꯑꯩ ꯀꯣꯃꯦꯟ ꯄꯥꯒꯦ ꯌꯦꯡꯒꯦ ꯏꯇꯥꯎ ꯀꯣꯃꯦꯟ ꯑꯃ ꯊꯥꯔꯣ ꯌꯦꯡꯒꯦ ꯑꯣ ꯐꯤꯇꯤ ꯅꯪ ꯃꯣꯕꯥꯏꯜ ꯂꯩꯕ꯭ꯔꯣ ꯌꯦꯡꯒꯦ ꯑꯩ ꯂꯥꯛ ꯉꯝꯃꯣꯏ ꯄꯤꯔꯛꯎꯁꯦ ꯐꯃꯨꯡꯗ ꯐꯝꯃ ꯑꯣꯗꯥ ꯇꯧꯔꯛꯁꯅꯨ ꯂꯩꯇꯦ ꯑꯗꯨ ꯀꯔꯤ ꯀꯣꯃꯦꯟ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ खुद का देखना का नहीं दूसरे का भी सोचना चाहिए ये दुनिया है यार ये दुनिया अलग का दुनिया है यार खुद का देखने के लिए सोचेगा तो साला बर्बाद हो जाएगा यार खुद का मत सोचो दुनिया बहुत तान है मखादा मयाम कमेंट लेरमे है कायदबू आर्जब्रो थोलगे यूनम नखरे ब्लू पीरो ब्रो आर्चे ओके वीडियो थंग लोई नुपा लाइट लाइसम नखरेब आर्जे इंगांग एग्जाम लेबनीना टाइम पीबा ngамदरे करीम कायदे जेना गोपाल नखरेब इचे गोपाल इनाव निपा नचेसु लाके nga लेबनी करे नचेसु लाके nga लेबा दोगे करे इचे बमदा करे आई एलबी थानिंगी को मतम लेने असंगबा अदुम एलबीसु यावी को दुगी इचे करे गोपाल करे होय चे गंगारानी दुगी इचे बमता नंगी मी गी मतौ यांगना लेयु को करे नंग मीगी मतौ यंगना लेयु को होय मीगी मतौ यंगना लेदीनी दुगी इचे कानो करेबा आरजे विनोद इचे बाय ओयगे को दुगी गचिना करेबा इना रुपा अदु कायबनो कई गायबनो दुगी लाइसम करेबा गोपाल दुगी ताउना करेबा चे कानून होय दुगी चे गंगा लाइसम क्रम लोग दुगी सिचन जाना गाड़ी पुलाय दुगी युमना करेबा ब्रो ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤꯝ ꯌꯥꯎꯕ ꯌꯥꯎꯗꯦꯗ ꯃꯤꯒꯤ ꯀꯔꯤ ꯋꯥꯈꯜꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯏꯆꯦ ꯑꯁꯤꯅ ꯀꯔꯤꯕ ꯑꯥꯔꯖꯦ 9 ꯑꯂꯨꯕꯤ ꯑꯩꯒꯤ ꯗꯕ꯭ꯂꯤꯎꯗꯤ ꯁꯨꯗꯦꯅꯦ ꯗꯕ꯭ꯂꯤꯎ ꯁꯨꯅꯀ ꯆꯥꯎꯈꯠꯆꯕ ꯅꯠꯇꯦꯀꯣ ꯃꯇꯝ ꯂꯥꯛꯑꯗꯤ ꯂꯣꯏ ꯆꯥꯎꯈꯠꯂꯣꯏꯌꯦ ꯏꯆꯦ ꯀꯅꯥꯅ ꯀꯔꯤꯕ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯨꯒꯤ ꯒꯪꯒꯥꯅ ꯀꯔꯤꯕ ꯂꯥꯏꯁꯦ ꯑꯩꯒ ꯁꯕ ꯂꯩꯅꯕ꯭ꯔꯣ ꯑꯩ ꯏꯆꯦ ꯒꯪꯒꯥꯁꯤ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯏꯇꯥꯎ ꯃꯅꯤꯄꯨꯔꯒꯤ ꯏꯇꯥꯎꯅꯤ ꯃꯥ ꯑꯩꯒ ꯁꯥꯕ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯥꯎꯅꯤ ꯃꯥ ꯅꯉꯣꯟꯗ ꯑꯦꯀꯥꯎꯟ ꯑꯅꯤ ꯁꯥꯞ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒ ꯏꯆꯦꯁꯤꯅ ꯀꯔꯤꯕ ꯀꯥꯅꯣꯟ ꯑꯗꯨꯒꯒꯤ ꯒꯣꯄꯥꯜꯅ ꯀꯔꯤꯕ ꯆꯦꯛ ꯀꯥꯅꯣꯟ ꯕꯥꯏ ꯑꯗꯨꯒꯒꯤ ꯂꯩꯁ꯭ꯔꯝ ꯕ꯭ꯂꯣꯛꯅ ꯀꯔꯤꯕ ꯌꯨꯝꯅꯝ ꯍꯥꯏ ꯑꯗꯨꯒꯒꯤ ꯒꯪꯒꯥꯅ ꯀꯔꯤꯕ ꯑꯁꯤ ꯇꯥꯏ ꯑꯗꯨꯒꯒꯤ ꯁꯤꯁꯇꯔꯅ ꯀꯔꯤꯕ ꯕꯤꯅꯣꯗ ꯕꯥꯏ ꯑꯗꯨꯒꯒꯤ ꯑꯁꯤꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯁꯥꯎꯔꯤꯔꯣ ꯁꯥꯎꯗꯦ ꯏꯆꯦ ꯒꯪꯒꯥꯅ ꯏꯟꯗꯤꯌꯥ ꯑꯗꯨꯒꯒꯤ ꯑꯁꯤꯅ ꯀꯔꯤꯕ ꯒꯪꯒꯥ ꯑꯗꯨꯒꯒꯤ ꯑꯁꯤꯠ ꯋꯦꯜꯀꯝ ꯑꯗꯨꯒꯒꯤ ꯂꯥꯏꯕꯤꯌꯣꯟꯅ ꯒꯪꯒꯥ ꯈꯨꯃꯟꯅꯤ ꯁꯤꯗꯒꯤꯁꯨ ꯁꯥꯞ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯒꯒꯤ ꯑꯁꯤꯅ ꯀꯔꯤꯕ ꯕꯤꯝꯆꯥ ꯑꯗꯨꯒꯒꯤ ꯑꯁꯤꯅ ꯀꯔꯤꯕ ꯏꯟꯗꯤꯌꯥ ꯑꯗꯨꯒꯒꯤ ꯒꯪꯒꯥꯅ ꯀꯔꯤꯕ ꯂꯥꯏꯚ ꯑꯗꯨꯗꯤ ꯂꯩꯅ ꯌꯥꯏ ꯑꯗꯨꯒꯒꯤ ꯕꯤꯝꯆꯥꯅ ꯀꯔꯤꯕ ꯑꯁꯤꯠ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯨꯒꯒꯤ ꯑꯁꯤꯅ ꯀꯔꯤ ꯒꯣꯄꯥꯜ ꯑꯗꯨꯒꯒꯤ ꯂꯥꯏꯁ꯭ꯔꯝꯅ ꯀꯔꯤꯕ ꯑꯁꯤꯠ ꯅꯨꯡꯉꯥꯏ ꯆꯦꯟꯁꯤ ꯊꯣꯏꯕ ꯀꯔꯤ ꯅꯨꯡꯒꯤ ꯆꯦꯅꯦꯜ ꯊꯤꯕ ꯐꯪꯗꯔꯦꯅꯦ ꯍꯥꯏꯗꯨꯒꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯀꯔꯤꯕ ꯒꯪꯒꯥꯅ ꯌꯥꯎꯗꯦꯗꯅ ꯑꯩꯗꯤ ꯍꯟꯗꯛ ꯂꯣꯛ ꯈꯔ ꯇꯧꯔꯤ ꯑꯗꯨꯒ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯀꯥꯡꯁꯣꯏ ꯆꯥꯏ ꯕꯦꯝꯆꯥ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯄꯥꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯦꯜꯕꯤꯀ ꯊꯥꯅꯤꯡꯗꯔꯦ ꯅꯪ
ꯑꯗꯨꯒꯒꯤ ꯏꯆꯦ ꯒꯪꯒꯥꯅ ꯒꯣꯄꯥꯜꯅ ꯀꯔꯤ ꯑꯩ ꯃꯤ ꯀꯧꯕ ꯉꯝꯗꯔꯦ ꯀꯣꯃꯦꯟ ꯄꯥꯕꯁꯨ ꯉꯝꯗꯔꯦ ꯑꯣꯟ ꯑꯗꯨꯒꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯣꯅ ꯀꯔꯤ ꯑꯣꯟ ꯑꯗꯨꯒꯒꯤ ꯒꯪꯒꯥꯅ ꯏꯟꯗꯤꯌꯥ ꯑꯣ ꯅꯥꯗꯥ ꯌꯥꯗꯦ ꯐꯥꯔꯣ ꯅꯥꯗꯥ ꯌꯥꯗꯦ ꯐꯥꯔꯣꯏ ꯑꯗꯨꯒ ꯁꯞꯁꯨ ꯅꯤꯖꯔꯣꯏ ꯄꯛꯊꯤꯒꯅꯨ ꯅ꯭ꯌꯨ ꯑꯥꯏ ꯗꯤ ꯁꯤꯡꯉꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤ ꯑꯥꯔ ꯖꯤ ꯑꯩꯅ ꯃꯉꯛ ꯐꯩ ꯂꯥꯏꯛ ꯑꯗꯨꯒ ꯂꯥꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯒꯤ ꯃꯤ ꯌꯥꯏ ꯑꯗꯨꯒ ꯌꯥꯝꯗꯦ ꯑꯩꯒꯤ ꯃꯤ ꯌꯥꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯕꯤꯔꯣꯅ ꯒꯪꯒꯥ ꯍꯩꯅꯧ ꯃꯄꯥꯜꯒꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯁꯥꯞ ꯇꯧꯔꯕꯅꯤ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯥꯅ ꯏꯆꯦ ꯇꯈꯦꯜ ꯂꯥꯏꯐꯝꯗ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ 12 ꯂꯥꯏꯛ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯒꯪꯒꯥ ꯀꯦꯝꯁꯤ ꯑꯗꯨꯗꯒꯤ ꯒꯪꯒꯥ ꯁꯤꯅꯃꯨꯛ ꯎꯅꯔꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯀꯔꯤꯕ ꯎꯁꯥ ꯋꯦꯜꯀꯝ ꯑꯗꯨꯒ ꯂꯥꯏꯕꯤꯔꯣꯅ ꯀꯔꯤꯕ ꯏꯇꯥꯎ ꯎꯁꯥ ꯑꯗꯨꯗꯒꯤ ꯁꯤꯁꯇꯔꯅ ꯀꯔꯤꯕ ꯑꯩ ꯈꯤꯇꯪ ꯁꯪꯉꯦ ꯌꯥꯕ꯭ꯔꯣ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯁꯤꯅ ꯀꯔꯤꯕ ꯇꯈꯦꯜ ꯑꯗꯨꯗꯒꯤ ꯏꯇꯥꯎꯅ ꯀꯔꯤꯕ ꯏꯆꯦ ꯇꯈꯦꯜ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯑꯩꯕꯨ ꯕ꯭ꯂꯨ ꯂꯧꯕꯤꯁꯤꯈ꯭ꯔꯣ ꯑꯥꯔꯖꯦ ꯂꯧꯈꯤꯔꯣ ꯍꯥꯏꯔꯖꯦ ꯑꯗꯨꯒ ꯏꯆꯦ ꯑꯃꯅ ꯎꯗꯦꯗ ꯀꯦꯝꯁꯤ ꯀꯩꯅꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯀꯩꯅꯣꯅ ꯀꯣꯃꯦꯟ ꯄꯥꯏꯁꯤꯕꯨ ꯑꯩꯕꯨ ꯏꯆꯦ ꯒꯪꯒꯥ ꯀꯔꯤꯕ ꯂꯥꯏ ꯎꯏ ꯃꯤꯁꯤꯡꯒꯤ ꯑꯥꯏꯗꯤꯗꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯤ ꯍꯥꯏꯕꯗꯨꯒꯤ ꯏꯆꯦ ꯎꯁꯥꯅꯒ ꯆꯦꯇꯦ ꯑꯗꯨꯒ ꯂꯥꯏꯕꯤꯅ ꯁꯤꯁꯇꯔ ꯑꯗꯨꯒꯤ ꯒꯣꯄꯥꯜꯅ ꯑꯣꯟ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯃꯌꯥꯟ ꯑꯗꯨꯒꯤ ꯁꯤꯁꯇꯔꯅ ꯀꯔꯤꯕ ꯑꯩ ꯁꯥꯎꯔꯤ ꯊꯝꯒꯦ ꯑꯁꯤ ꯎꯊꯣꯛꯀꯦ ꯍꯥꯏꯅꯤ ꯑꯩ ꯄꯥꯏꯒꯦ ꯑꯩ ꯎꯊꯣꯛꯏꯁꯦ ꯑꯩ ꯄꯥꯏꯒꯦ ꯄꯤꯔꯛꯎ ꯃꯣꯕꯥꯏꯜꯗꯣ ꯑꯗꯨꯒꯤ ꯎꯔꯨ ꯇꯧꯔꯕꯣ ꯑꯗꯨꯗꯒꯤ ꯁꯤꯁꯇꯔꯅ ꯑꯩ ꯆꯦꯅꯦꯜ ꯃꯤꯡ ꯑꯣꯟꯊꯣꯛꯔꯒꯦ ꯑꯗꯨꯗꯒꯤ ꯌꯥꯗ꯭ꯔꯦ ꯌꯥꯗꯦ ꯅꯦꯠꯁꯦ ꯃꯤꯌꯥꯝ ꯅꯦꯠ ꯌꯥꯔꯕꯣ ꯃꯇꯝ ꯀꯣꯃꯦꯟ ꯇꯧꯔꯝꯃꯣ ꯌꯥꯔꯕ ꯌꯦꯡꯉꯣ साला किसी को टाइम पे किसी को देखता नहीं है साला टाइम किसी को वैल्यू नहीं देता है यार ꯌꯥꯗ꯭ꯔꯦ ꯑꯣꯟ ꯑꯗꯨꯒꯒꯤ ꯍꯦꯜꯂꯣ ꯑꯁꯤꯗꯨꯒꯒꯤ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤꯕ ꯏꯔꯣꯏꯕꯒꯤ ꯏꯔꯣꯡꯕꯒ ꯂꯨꯕꯨ ꯊꯔꯣꯒ ꯕꯣꯔꯥꯒ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯇꯅ ꯀꯔꯤꯕ ꯚꯥꯔꯠ ꯃꯇꯥꯒꯤ ꯚꯤꯗꯤꯑꯣꯒꯤ ꯅꯣꯇꯤ ꯑꯩꯉꯣꯟꯗ ꯂꯥꯛꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯦꯜꯕꯤꯒꯤ ꯅꯣꯇꯤ ꯂꯥꯛꯏ ꯑꯠꯆꯥ ꯑꯦꯜꯕꯤ ꯊꯥꯕꯗꯒ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯌꯥꯔꯦ ꯏꯅꯥꯎꯅꯨꯄꯥ ꯑꯣꯀꯦ ꯏꯆꯦ ꯒꯪꯒꯥ ꯌꯥꯔꯕꯣ ꯌꯥꯔꯦ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯇꯧꯏꯅꯤ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯅꯦꯠꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯣꯃꯦꯟ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯌꯥꯗꯦ ꯀꯦꯝꯁꯤ ꯌꯥꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯀꯩꯅꯣ ꯏꯔꯣꯟꯕ ꯑꯗꯨꯒꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯏꯆꯦ ꯃꯦꯝꯆꯥ ꯃꯨꯛꯕꯥꯡꯅ ꯌꯥꯏꯐꯔꯦ ꯃꯨꯛꯕꯥꯡꯅ ꯌꯥꯏꯐꯔꯦ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯨ ꯑꯁꯤ ꯊꯣꯡꯕ ꯆꯥ ꯑꯁꯤ ꯇꯥꯊꯣꯛꯒꯤ ꯅꯦꯠ ꯂꯥꯛꯏꯔꯣ ꯑꯁ ꯍꯣꯏ ꯂꯣꯏꯒꯦ ꯍꯥꯏꯗꯨꯒꯤ ꯆꯦ ꯍꯣꯏ ꯂꯧꯒꯦ ꯑꯗꯨꯒꯤ ꯒꯪꯒꯥ ꯏꯆꯦꯅ ꯈꯔꯦ ꯑꯃꯨꯛ ꯌꯥꯗꯔꯦ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯇꯅ ꯃꯨꯛꯕꯥꯡ ꯌꯥꯏꯐꯕꯇ ꯍꯩꯕꯣꯒ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯨꯅ ꯀꯔꯤꯕ ꯄꯣꯛꯀ ꯍꯋꯥꯏ ꯆꯥꯔꯒ ꯊꯣꯡꯂꯒ ꯇꯧꯔꯛꯑꯣ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯒꯣꯄꯥꯜ ꯕ꯭ꯔꯣ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯕꯤꯛ ꯅꯣꯛꯈꯔꯦ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯏꯔꯦ ꯈꯜꯂꯤꯅꯦ ꯕꯤ ꯀꯥꯏ ꯅꯣꯛꯈꯔꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯅꯨꯡꯉꯥꯏꯕꯅꯤꯍꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯐꯖꯅ ꯅꯩꯊꯔꯣ ꯃꯨꯛꯕꯥꯡꯗꯣ ꯀꯗꯥꯏ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯔꯒ ꯑꯗꯨꯗꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯍꯥꯏ ꯀꯥꯡꯉꯧ ꯀꯔꯤ ꯂꯧꯁꯤꯜꯂꯒ ꯆꯥꯎꯋꯤ ꯐꯖꯅ ꯃꯨꯛꯕꯥꯡ ꯅꯩꯊꯔꯣꯏ ꯅꯨꯡꯁꯤꯔꯣꯏ ꯀꯅꯥꯒꯨꯝꯕꯗ ꯅꯨꯡꯁꯤꯔꯣꯏ ꯍꯟꯗꯛ
ꯅꯨꯡꯁꯤꯕꯨ ꯂꯩꯕꯨꯕꯨ iya ꯅꯨꯡꯁꯤꯗꯕ kaya isido kayo isido nungsirunu itaw ningsuiraga kaubani Sinabahayrunu nungsiranu kaya Sinabahayrunu nungsira Bagan besaki Johnny. nungsiranu Saban kaya ba nungsiba hayrunu itaw kainaraga wabadi waraga juthakani nungsi wakhal kaubani leire blok upa nungsiba hayrunu itaw nungsiraba juthakani nungsiraga thamoi kaibani nungsi wakhal khanganu chaba thakpa khangdabani juthaga wakhal nungaibani aduni nungsiba wakhal haise naire blog tagi upa blog tagi naire bani icha gopalna kare ammi hekta toro o mayam madak tagi ai dugagi icha bamna kare bache mama tanka ngari chutney guy dugagi asit ichena kare aje blue pizza di kare gino blue pi roi blue pi jate wada wo yate dugagi lai sai no kare iche lai samna dugagi iche taken aje no kare dugagi mama na kare aje egi comment pabidi ko pabidi parisidina itaw na kare ba nungsina hayrunu itaw nungsiradi juthakani thamoi kairaga wakhal tonganbani wakhal khairaga itawga aiga kainaba yagani dugi mama na kare ba o bemchai dugagi iche taken naga thakta ba midi kidoba thakta midi kare tumin leitaba wakhal do kare thakpa mido garai senaraga dugagi thaga lakpa mido garai wakhalo nungairaga yeng taba dugai iche sina kare arje blue pirasu blue pira haiba blue piba yade aigi mobile blue piba yade dugagi iche usana kare ba mama KMC dugagi live na iche ta khela no kare dugagi iche bemna kare ba blog tagidi mukbang na khara laire loiraga kon phengba adugi wani phibam thajana aduni kon phengba dugai blog ta hairo nei kon mukbang charaga kon pheng duni awa bani hai dumai hairo ne adudi phajabani ne mukbang charaga nei tharaga dugai kon phengba adudi la daw ya chawe la da charaga na phabani adudi kon ju phengba mathau ta la do gara chara la du langjaga loire na adudi kon phengba mathau ta muk video da ai kon cha loire kon pheng dasa tare aibudo adu dasa ta da begi oina la da na charo la da charaga cha loiraga la du langjaga loire na kon kai pheng mathau ta rage adudi shortcut ni kaino nge chusana kareba irau KMC kri itau KMC ai dugagi chim mana kareba usha hawai fish fry ai dugagi gopal bro na kareba chusha KMC dugai live na ita usha nga thong macha ai dugagi mamana kare aje yu panganu phatte yu palasu phat yu pan maje phatte ai social media se kaino haije dugai yu palaga dugagi aina sauba dugai toro mukbang ai dugai che mamna kareba che mama akhoi handak tau yam chaba yade chaksu aduni mukbang no chaune mukbang no thalaga chaune 3XL digi 5XL oyone dugi che takenla kareba yu thakta ba mi thamoi kairadi kidoba yu thakta mi thamoi kairadi kidoba jumda phamaga kare dasa ta bani na dudi ngau ta bani na मैं पागल हो गया रे बाबा मैं पागल हो गया भी पागल हो गया मैं पागल हो गया हम पागल हो गया इस लेते युपा ला सु लेते युपा ला लेते दी ला दो करे कोरिया दा करे स्विगी दा नो ऑर्डर तो ला दो
ꯐꯪꯕꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯕꯦꯝꯆꯥ ꯑꯗꯨꯒ ꯏꯆꯦꯝꯆꯥ ꯒꯟꯖꯥ ꯊꯛꯀꯅꯤ ꯍꯥꯏ ꯕꯤꯛ ꯒꯟꯖꯥ ꯒꯟꯖꯥ ꯊꯛꯑꯒ ꯀꯔꯤ ꯁꯥꯏꯔꯣꯟ ꯕꯥꯏꯔꯣꯟ ꯑꯣꯜꯂꯒ ꯀꯪꯒꯥ ꯃꯅꯨꯡ ꯆꯪꯉꯒ ꯑꯩ ꯉꯥ ꯃꯉꯥ ꯑꯍꯨꯝ ꯎꯏ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯕꯅꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯕꯤꯛ ꯑꯩꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯒꯟꯖꯥꯁꯨ ꯊꯛꯄ ꯍꯩꯇ꯭ꯔꯗꯤ ꯒꯟꯖꯥ ꯊꯛꯄ ꯍꯩꯇ꯭ꯔꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯆꯜꯂꯣꯏꯌꯦ ꯏꯁꯤꯡꯗꯨꯒ ꯀꯔꯤ ꯃꯍꯤ ꯍꯥꯞꯆꯜꯂ ꯊꯛꯆꯜꯂꯣ ꯖꯨꯁ ꯍꯥꯏꯅ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯊꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯔꯁꯨ ꯚ꯭ꯌꯨ ꯀꯥꯕꯤꯗꯦ ꯚ꯭ꯌꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯗ ꯂꯩꯔꯦ ꯑꯣꯏꯃꯛꯀꯤꯔꯣ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯣꯏꯁꯦ ꯍꯧꯖꯤ अपना सोचो किसी को नहीं देखो अपना काम अपना करो व्यू का गोली मारो अपना काम अपना करना चाहिए अपना कंटेंट अपना देखना चाहिए किसी का कंटेंट कौन कौन चुराएगा रे यार अपना कंटेंट अपना देखना चाहिए ना मसागी कंटेंट मसाना सेमो ꯑꯗꯨꯕꯨ ꯀꯔꯤ ꯌꯥꯏ ꯀꯅꯥꯅ ꯀꯔꯤ ꯂꯧꯗꯣꯏꯕ ꯍꯨꯔꯥꯟꯕ ꯈꯔ ꯀꯣꯟꯇꯦꯟ ꯂꯧꯔꯦ ꯍꯥꯏꯅ ꯍꯨꯔꯥꯟꯕ ꯈꯔ ꯇꯧꯋꯦ ꯍꯥꯏꯗꯣ ꯐꯖꯅ ꯁꯦꯠꯄꯅꯦ ꯑꯗꯨ ꯃꯤꯁꯤꯡꯗꯨꯗꯤ ꯑꯩꯅ ꯀꯣꯟꯇꯦꯟ ꯍꯨꯔꯥꯟꯕꯒ ꯀꯣꯟꯇꯦꯟ ꯆꯥꯎꯈꯠꯇꯕ ꯃꯤꯅ ꯉꯥꯡꯕ ꯋꯥꯔꯤꯁꯤꯡꯗꯨ ꯕꯤꯛ ꯃꯅꯤꯄꯨꯔ ꯆꯠꯁꯤꯔꯣ ꯂꯥꯟꯒꯤ ꯄꯥꯎ ꯂꯧꯕ ꯀꯩꯅꯣꯗ ꯆꯠꯂꯣꯏ ꯁꯤꯁꯨꯄꯨꯔꯗ ꯀꯩꯅꯣ ꯁꯁꯨꯄꯨꯔ ꯍꯥꯏꯗ ꯁꯤꯁꯨꯄꯨꯔ ꯍꯥꯏꯗ ꯑꯗꯨꯒ ꯆꯠꯂꯒ ꯀꯔꯤ ꯍꯥꯏ ꯀꯨꯀꯤꯒꯤ ꯈꯔ ꯋꯥꯔꯤ ꯂꯧꯔꯨꯁꯨ ꯁꯨꯆꯥꯄꯨꯔꯗꯔ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯨꯝꯗꯔꯣ ꯒꯣꯄꯥꯜ ꯑꯗꯨꯒꯤ ꯏꯆꯦ ꯀꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯈꯨꯄꯥꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯆꯨꯝꯃꯤ ꯏꯆꯦ ꯕꯦꯝꯆꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯌꯨ ꯊꯛꯄꯒꯤ ꯃꯍꯨꯠ ꯁꯪꯒꯣꯝ ꯊꯛꯄꯅ ꯐꯩ ꯀꯣ ꯆꯦ ꯇꯈꯦꯜ ꯀꯣ ꯅꯠꯇ꯭ꯔꯣ ꯊꯛꯄ ꯐꯩ ꯀꯔꯤ ꯁꯪꯒꯣꯝ ꯊꯛꯇꯕ ꯃꯤꯅ ꯀꯔꯤ ꯊꯛꯀꯅꯤ ꯁꯪꯒꯣꯝ ꯊꯛꯇꯕ ꯃꯤꯅ ꯀꯔꯤ ꯊꯛꯇꯣꯏꯅꯣ ꯆꯦꯅꯦꯜ ꯃꯥꯡꯗꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯂꯅꯤꯗ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯥꯞꯄꯣ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯞꯄꯣ ꯑꯦꯜꯕꯤ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯑꯦꯜꯕꯤꯁꯨ ꯈꯔ ꯇꯧꯅ ꯀꯩꯅꯣ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯏꯆꯦ ꯕꯦꯝꯆꯥ ꯑꯅꯨ ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯌꯥꯝ ꯑꯦꯜꯕꯤ ꯇꯧꯔꯨꯕ ꯃꯇꯝꯗꯨꯒ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯑꯗꯨ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯊꯤꯕ ꯐꯪꯗꯦ ꯆꯦꯅꯦꯜ ꯃꯥꯡꯗꯕꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯆꯒꯅꯤ ꯏꯀꯥꯏꯖꯔꯦꯕꯨ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯕ ꯕꯤꯛ ꯄꯥꯎ ꯂꯣꯏꯔꯣꯏ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯂꯥꯟ ꯌꯧꯔꯒ ꯀꯨꯀꯤ ꯈꯔ ꯍꯥꯠꯂꯝꯃꯒ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯠꯆꯥ ꯏꯆꯦ ꯕꯦꯝꯆꯥ ꯑꯩꯗꯤ ꯂꯣꯏꯅ ꯌꯦꯡꯉꯤꯀꯣ ꯑꯗꯨꯒꯤ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤ ꯃꯤ ꯆꯦꯟꯕ ꯍꯩꯇ꯭ꯔꯗꯤ ꯚ꯭ꯌꯨ ꯅꯥꯏ ꯈꯔ ꯋꯥꯊꯤ ꯈꯔ ꯉꯥꯡꯉꯨꯅ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯚ꯭ꯌꯨ ꯂꯥꯛꯆꯖꯅꯤ ꯑꯩꯁꯨ ꯈꯔ ꯉꯥꯡꯒꯦ ꯇꯧꯕ ꯏꯆꯥ ꯅꯨꯄꯤ ꯌꯥꯎꯕꯅꯤꯅ ꯈꯔ ꯉꯥꯡꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯗꯤ ꯗꯨꯅꯤꯌꯥ ꯚꯔꯒꯤ ꯀꯔꯤ ꯋꯥꯊꯤ ꯄꯨꯊꯣꯛꯄ ꯌꯥꯕ ꯋꯥꯊꯤ ꯄꯨꯊꯣꯛꯄ ꯇꯜꯂꯦ ꯏꯆꯥꯅꯨꯄꯤ ꯌꯥꯎꯔꯦ ꯏꯆꯥꯅꯨꯄꯤ ꯆꯥꯎꯔꯦ ꯏꯆꯥꯅꯨꯄꯤ ꯃꯅꯥꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯑꯞꯗꯦꯠ ꯂꯥꯏꯠ ꯍꯥꯏꯀꯅꯤ ꯍꯦꯜꯂꯣ ꯒꯥꯏꯌꯣ ꯀꯅꯥꯅꯣ ꯁꯤꯁꯤꯕꯨ ꯑꯗꯨꯒ ꯏꯆꯦ ꯆꯟꯅꯈ꯭ꯔꯅ ꯒꯨꯗ ꯕꯦꯝꯆꯥ ꯑꯗꯨꯒ ꯑꯅꯤꯃꯥ ꯂꯥꯛꯑꯦ ꯑꯅꯤꯃꯥ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯍꯥꯏ ꯂꯥꯏꯛ ꯇꯧꯔꯒ ꯚꯤꯗꯤꯑꯣꯗꯣ ꯀꯔꯤ ꯍꯥꯏ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯧꯔꯛꯇꯕ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯕꯩ ꯃꯔꯝꯗꯣ ꯀꯔꯤ ꯂꯩꯒꯦ ꯀꯔꯤ ꯊꯤꯕ ꯐꯪꯗꯔꯒꯦ ꯅꯪ ꯊꯤꯕ ꯐꯪꯗ꯭ꯔꯤꯅꯦ ꯅꯪꯅ ꯑꯦꯜꯕꯤ ꯂꯥꯛꯇꯦꯗꯣ ꯀꯥꯏ ꯂꯩꯔꯨꯒꯦ ꯅꯪ ꯀꯨꯏꯔꯦ ꯅꯪ ꯑꯦꯜꯕꯤ ꯎꯗꯕ ꯅꯪ ꯀꯥꯏ ꯂꯩꯔꯨꯒꯦ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯧꯔꯒ ꯚꯤꯗꯤꯑꯣꯒꯤ ꯀꯔꯤ ꯍꯥꯏ ꯀꯣꯃꯦꯟꯗꯣ ꯀꯔꯤ ꯍꯥꯏ ꯄꯤꯔꯛꯇꯕ ꯅꯪꯅ ꯑꯗꯨꯒ ꯌꯦꯟꯁꯨ ꯂꯥꯛꯑꯦ ꯑꯩ ꯌꯨꯝꯗ ꯌꯦꯟ ꯅꯪ ꯂꯥꯛꯑꯕꯣ ꯍꯌꯦꯡ ꯑꯩ ꯀꯔꯤ ꯌꯦꯟꯒꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯇꯧꯔꯛꯄꯅꯤ ꯅꯪ ꯂꯥꯛꯑꯦ ꯐꯔꯦ ꯃꯇꯥ ꯆꯥꯔꯦ ꯌꯦꯟ ꯀꯠꯊꯠꯂꯒ ꯄꯤꯁ ꯇꯧꯔꯒ ꯆꯥꯒꯦ ꯅꯪ ꯅꯈꯣ
iche memchana ka LB matam leitine aina hena LB thaningi WT su sudine yupa nangbu iche memcha haira nuta aina haira dine fola tani no LB ga kare lai LB lai si LB thai ma fola tani yen RJ masak yengenu masak ai video de yengu masak to phajabani duga iche kare asina kare ba hello update ai duga gi update live na hello asida duga gi itakan RJ LB thari ro thade kare comment pari pinky na kare ba nine rebi ai duga yen pinky duga iche memchana 76 goli duga gi pinky na kare ba nang tawdra boy kanano tawdri ba isu update live na kare what language is this haira ge dudi ani mana kare ba kanagi video no aigi video da jita kena kare ba wathi do heite kare wathi do heite wathi heiradi kare video view la kani wathi heitadi kare ai na wa la ro ro ndo adumai haiba mini wathi heidradi view ka de wathi heiradi view ka ai daji matam se wathi na tadi kana de wangang ne to duga sina kare update support to biramu hai duga iche sana sabini koni duga gi yen na kare bemcha masak yenge duga gi bemcha na kare ba nima KMC duga gi iche sisana kare ba net chare hele net chari chara hele duga gi anima na kare ba kana gi video da comment pidi no aje bai are nangi video da khone comment tor nang video gi comment pirak pro reply tor pro anima nangi video da khone video da full watch toroga video gi magai da kare thank you ba harak taba no mama na kare ba che tumning diri bo hai duga gi ani mana kare ba che bem nga thong ba duga gi ani sina kare ba this language is manipuri ya cha manipuri ni duga yen na kare ba sister India masak yengya duga sister India iche na kare ba ganga pariroye kare pairoye maji blue gi sangsani ai kare maji blue gi sangsani update live na kare ba I am from Uttar Pradesh not able to understanding your word dugi mama na kare ba sister India nungai di boy sister India nungai di bani dugi che memjana kare folna chani nge fola chau mandop ta haima kip genana uchado ay gino ay yena sit masak yenge dugi sister India na kare ba yen kana oire ba dugi susila oina michina kare ba che bemcha ai di fola chaningi mandop ta chawi che oina mandop ta fola jeli duga gi ichi asena kare ba yen dp yengo ai duga gi usai chena kare ba yen kukuru ai duga diana kare ba 13 lakh dan arje thank you dia duga gi asidi chena kare ba susi ai duga gi usai chena oinam duga ichi bemchana yen duga diana kare ba che asid duga gi asidi chena kare ba dia duga mama na kare ba pinky kari duga rohan singana kare ba yamba manipuri irang marangda iyambagi opponent khara thambiramo kari thamu haino mayamsu uribani na kari thamu opponent thamu haino aba mayamsu kare uribani mayamsu video thangali mayamgi video su yengi kari opinion thamu haino dugi animana kare ba arjeba ai wathi ngangba heite aduna waiti pothare wathi ngangu haiba no dai ingang wathi haiba nate video da comment lai do video comment do reply to haini ije bemna susi aina no kare duga gi mama na kare ba usa duga gi gopalpur na kare che usa KMC duga mama na dia duga gi dia na kare ba che bemcha KMC duga susila chena usa duga dia na kare ba mama KMC duga dip singana kare ba tumdri nugi si chena kare ba susi angang tumkhra boy duga gi animana kare ba arjabai chanupi masa sari arum hauri hoya ba anima
오케이 ꯑꯗꯨꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯊꯤ ꯉꯥꯡꯉꯨ ꯇꯧꯕ ꯍꯥꯏ ꯅꯠꯇꯦ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯀꯣꯃꯦꯟ ꯇꯧꯔꯤꯗꯣ ꯀꯣꯃꯦꯟꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯋꯥꯊꯤ ꯅꯠꯇꯦ ꯃꯤꯋꯥ ꯉꯥꯡꯕ ꯍꯩꯌꯨ ꯍꯥꯏ ꯃꯤꯋꯥ ꯉꯥꯡꯕꯗꯤ ꯍꯩꯅꯗꯦꯍꯦ ꯏꯆꯦ ꯀꯔꯥꯇꯤꯁꯇꯤ ꯑꯩꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯗꯣ ꯆꯦꯅꯦꯜ ꯍꯥꯏ ꯅꯠꯇꯦ ꯋꯥꯊꯤ ꯍꯥꯏꯅꯣ ꯃꯤ ꯋꯥ ꯉꯥꯡꯕ ꯍꯥꯏꯌꯨ ꯋꯥꯊꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯥꯡꯕ ꯍꯩꯌꯨ ꯍꯥꯏꯕ ꯋꯥꯊꯤ ꯀꯔꯤꯅꯣ ꯑꯩ ꯀꯅꯥꯝ ꯋꯥꯊꯤ ꯉꯥꯡꯅꯤꯡꯗꯦ ꯏꯆꯦꯃꯅꯒ ꯗꯤꯌꯥ ꯇꯟ ꯉꯥꯔꯤ ꯆꯥꯏꯅꯤ ꯆꯠꯅꯤ ꯍꯥꯏ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤꯕ ꯆꯦ ꯎꯁꯥ ꯀꯦꯝꯁꯤꯗꯨꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯂꯣꯏꯅ ꯍꯜꯂꯛꯀꯅꯤ ꯔꯤꯄ꯭ꯂꯥꯏ ꯀꯔꯤ ꯂꯥꯏꯛ ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯧ ꯅꯪ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯔꯒ ꯍꯜꯂꯧ ꯂꯣꯏꯅ ꯐꯣꯇꯣ ꯑꯗꯨꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯒꯣꯄꯥꯜ ꯉꯁꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯌꯥꯟ ꯑꯗꯨꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯃꯌꯥꯟ ꯗꯤꯌꯥ ꯑꯗꯨꯒꯤ ꯏꯆꯦ ꯑꯣꯏꯅꯝꯅ ꯀꯔꯤꯕ ꯆꯦ ꯕꯦꯝꯆꯥ ꯐꯣꯂꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏ ꯂꯐꯣꯏꯒ ꯑꯗꯨꯒ ꯏꯆꯦꯝꯕꯥꯒ ꯐꯣꯂꯥ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥ ꯀꯔꯤꯕ ꯌꯦꯟꯁꯦ ꯁꯦꯝꯗꯠꯂꯒꯦ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯎꯄꯥ ꯏꯆꯦ ꯕꯦꯝꯆꯥ ꯅꯪ ꯌꯦꯟ ꯆꯥ ꯉꯝꯒꯗ꯭ꯔꯣ ꯍꯥꯏꯕ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤꯕ ꯆꯦ ꯁꯤꯁꯇꯔ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤꯕ ꯑꯅꯤꯃ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯑꯣꯏꯅꯝꯅ ꯀꯔꯤꯕ ꯎꯁꯥ ꯃꯌꯥꯟ ꯑꯗꯨꯗꯒꯤ ꯀꯨꯃꯔꯖꯤꯠ ꯁꯣꯏꯕꯝꯅ ꯀꯔꯤꯕ ꯀꯔꯤꯒꯤ ꯑꯦꯜꯕꯤꯅꯣ ꯁꯤꯕꯨ ꯕ꯭ꯔꯗꯔ ꯋꯥꯊꯤꯒꯤ ꯑꯦꯜꯕꯤꯅꯤ ꯏꯕꯤꯗ ꯈꯦꯅ ꯀꯔꯤꯕ ꯇꯨꯝꯈꯤꯔꯣꯏ ꯃꯃꯥꯏ ꯀꯔꯤꯒꯤ ꯑꯦꯜꯕꯤꯅꯣ ꯀꯔꯤ ꯑꯦꯜꯕꯤ ꯍꯥꯏꯅꯣ ꯋꯥꯊꯤꯒꯤ ꯑꯦꯜꯕꯤꯅꯤ ꯁꯤ ꯑꯗꯨꯒ ꯑꯩ ꯒꯣꯄꯥꯜ ꯕ꯭ꯔꯣꯅ ꯀꯔꯤ ꯆꯦ ꯑꯩ ꯎꯏꯔꯤꯉꯩꯗ ꯎꯍꯧꯗꯔꯦ ꯍꯥꯏ ꯑꯗꯨꯒꯒꯤ ꯗꯤꯌꯥꯅ ꯀꯔꯤꯕ ꯆꯦ ꯇꯈꯦꯜ ꯍꯥꯏ ꯑꯗꯨꯒꯒꯤ ꯗꯤꯌꯥꯅ ꯀꯔꯤ ꯒꯣꯄꯥꯜ ꯍꯥꯏ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯑꯣꯍꯣ ꯆꯦ ꯍꯥꯏ ꯑꯗꯨꯒꯒꯤ ꯒꯣꯄꯥꯜꯅ ꯀꯔꯤ ꯆꯦ ꯗꯤꯌꯥ ꯍꯥꯏ ꯈꯨꯔꯝꯗꯣꯏꯅꯤ ꯀꯨꯃꯔꯖꯤꯠ ꯁꯣꯏꯕꯝꯅ ꯀꯔꯤꯕ ꯕ꯭ꯔꯗꯔꯁꯦ ꯀꯁꯥꯔꯒꯤ ꯃꯥꯜꯂꯤ ꯀꯁꯥꯔꯒꯤ ꯅꯠꯇꯦ ꯀꯔꯤ ꯕꯣꯔꯥꯛ ꯕꯦꯂꯤꯒꯤꯅꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤꯕ ꯏꯎꯄꯥ ꯇꯨꯝꯃꯣ ꯄꯣꯊꯥꯔꯣ ꯍꯥꯏ ꯄꯣꯊꯥꯒꯦ ꯄꯨꯡ ꯕꯥꯔꯣꯗ ꯄꯨꯡ ꯕꯥꯔꯣ ꯍꯦꯛꯇ ꯄꯣꯊꯥꯒꯅꯤ ꯃꯃꯥ ꯀꯔꯤ ꯏꯆꯦ ꯕꯦꯝꯆꯥ ꯋꯥꯠꯂꯤꯍꯦ ꯏꯆꯦꯝꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯩ ꯋꯥꯠꯂꯤꯍꯦ ꯑꯗꯨꯒ ꯒꯣꯄꯥꯜ ꯕ꯭ꯔꯣꯅ ꯀꯔꯤꯕ ꯑꯔꯖꯕ꯭ꯔꯣꯒꯤ ꯀꯦꯝꯁꯤ ꯀꯔꯤ ꯑꯩꯈꯣꯏ ꯀꯦꯝꯁꯤ ꯀꯩꯅꯣ ꯐꯦꯇꯤ ꯏꯔꯣꯟꯕꯒ ꯑꯗꯨꯒ ꯀꯥꯡꯁꯣꯏ ꯀꯥꯡꯉꯧꯒ ꯀꯔꯤ ꯉꯥ ꯕꯖꯥ ꯀꯥꯡꯉꯧꯅꯣ ꯍꯥꯏꯅꯤꯍꯦ ꯉꯥ ꯕꯖꯥ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯑꯥꯔꯖꯦ ꯀꯦꯝꯁꯤ ꯀꯥꯡꯉꯧ ꯑꯗꯨꯒꯒꯤ ꯉꯥ ꯀꯔꯤ ꯕꯖꯥꯔ ꯍꯥꯏꯔ ꯀꯥꯡꯉꯧ ꯍꯥꯏꯔ ꯅꯝꯗꯣ ꯊꯣꯛ ꯂꯥꯎ ꯅꯝꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯥꯏꯕꯤꯗ ꯊꯣꯛꯂꯦ ꯑꯁꯤꯠ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯤ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦꯀꯣ ꯏꯉꯥꯡ ꯑꯦꯛꯖꯥꯝꯅꯤ ꯑꯣ ꯍꯣꯏ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯗꯨꯗꯤꯅ ꯏꯆꯦ ꯀꯔꯤ ꯑꯁꯤꯅ ꯉꯁꯥꯏ ꯑꯦꯜꯕꯤ ꯊꯥꯕꯗꯣ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯒ ꯑꯅꯤꯃꯥꯅ ꯀꯔꯤꯕ ꯗꯤꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯑꯅꯤꯃꯥꯅ ꯀꯔꯤꯕ ꯆꯦ ꯑꯁꯤꯠ ꯍꯥꯏ ꯑꯗꯨꯒꯒꯤ ꯏꯆꯦ ꯑꯁꯤꯅ ꯀꯔꯤꯕ ꯑꯅꯤꯃꯥ ꯑꯗꯨꯒꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤꯕ ꯑꯁꯤꯠ ꯑꯩꯒꯤꯁꯨ ꯏꯉꯥꯡ ꯑꯦꯛꯖꯥꯝꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏ ꯑꯦꯛꯖꯥꯝꯅꯤ ꯃꯇꯝꯅꯤ ꯑꯦꯛꯖꯥꯝꯒꯤ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯅꯤꯃ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦ ꯚꯥꯏ ꯑꯣꯏꯔꯒꯦ ꯚꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯚꯥꯏ ꯆꯦ ꯑꯁꯤꯠ ꯑꯗꯨꯒꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯤꯠ ꯑꯗꯨꯅꯤ ꯕꯦꯝꯆꯥꯏ ꯑꯗꯨꯒꯒꯤ ꯏꯆꯦ ꯕꯦꯝꯆꯥ ꯀꯔꯤꯕ ꯇꯨꯝꯃꯣ ꯄꯣꯊꯥꯔꯣ ꯏꯎꯄꯥ ꯌꯥꯔꯦ ꯌꯥꯏ ꯄꯣꯊꯥꯔꯒꯦꯍꯦ ꯏꯆꯦ ꯕꯦꯝꯆꯥ ꯏꯆꯦ ꯕꯦꯝꯆꯥ ꯀꯔꯤꯕ ꯑꯁꯤꯠ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯗꯨꯒꯒꯤ ꯀꯣꯃꯔꯖꯤꯠ ꯁꯤꯡꯍꯥꯃꯌꯨꯝꯅ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯗꯔꯗꯤ ꯍꯥꯏ ꯑꯣꯛ ꯁꯥ ꯆꯥꯏꯌꯦ ꯑꯗꯨꯒꯒꯤ ꯑꯗꯨꯒ ꯑꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕꯥꯏ ꯕꯦꯗꯦ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯗ꯭ꯔꯤꯗ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤꯕ ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯑꯅꯤꯃꯛꯀꯤ ꯑꯦꯛꯖꯥꯝꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯑꯌꯨꯛꯇ ꯉꯜꯂ ꯍꯧꯒꯠꯂꯒ ꯏꯆꯥꯁꯤꯡꯗꯣ ꯈꯔ ꯉꯜꯂꯒ ꯀꯔꯤ ꯇꯤꯐꯤꯟ ꯊꯥꯔꯒ ꯁ꯭ꯀꯨꯜ ꯊꯥꯈꯣ ꯑꯦꯛꯖꯥꯝ ꯐꯖꯅ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯑꯗꯨꯗꯒꯤ ꯑꯦꯜꯕꯤꯗꯒ ꯌꯥꯎꯔꯛꯀꯅꯨꯀꯣ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯂꯛꯀꯅꯨ ꯃꯇꯝ ꯆꯥꯗꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯒꯤ ꯏꯆꯥꯒꯤ ꯑꯦꯛꯖꯥꯝ ꯌꯥꯎꯕꯅꯤꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯅꯨ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯛ ꯗꯟ ꯑꯣꯀꯦ ꯑꯗꯨꯒꯒꯤ ꯑꯣꯛꯂꯦꯍꯦ ꯄꯦꯜꯂꯦꯍꯦ ꯈꯔꯦ ꯑꯣꯛꯂꯦꯍꯦ ꯄꯦꯜꯂꯦꯍꯦ ꯈꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯊꯤꯒ ꯀꯩ ꯍꯥꯏꯕ ꯑꯣꯛꯂꯦꯍꯦ ꯄꯦꯜꯂꯦꯍꯦ ꯈꯥꯔꯦ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯋꯥꯊꯤꯒ ꯑꯗꯨꯒ ꯑꯟꯖꯂꯤ 17 ꯂꯥꯏꯛ ꯗꯟ ꯑꯟꯖꯂꯤ ꯁꯤꯒꯦꯔꯣ ꯅꯪ ꯑꯗꯨꯒꯒꯤ ꯒꯣꯄꯥꯜꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏ ꯄꯤꯡꯀꯤ ꯁꯤꯁꯇꯔ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯤꯅꯦ ꯔꯦꯕꯤ ꯑꯩꯅ ꯅꯪ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯤꯅꯦ ꯊꯥꯒꯅꯨ ꯃꯦꯁꯦꯖꯀ ꯈꯔ ꯇꯝꯗ ꯄꯥꯎꯁꯦ ꯃꯤ ꯇꯨꯝꯃꯤꯅꯦ ꯑꯩ ꯈꯔ ꯇꯞꯇ ꯄꯥꯒꯦ ꯃꯌꯥꯝ ꯍꯣꯏ ꯏꯎꯄꯥ ꯑꯗꯨꯅꯤ ꯅꯪ ꯅꯄꯥꯝꯗꯩ ꯑꯠꯆꯥ ꯇꯨꯝꯃꯤ ꯍꯣꯏ ꯏꯄꯥ ꯑꯗꯨꯅꯤ ꯏꯄꯥ ꯑꯗꯨꯅꯤ ꯑꯗꯨꯒ ꯗꯨꯀꯥꯟꯁꯨꯅꯤ ꯑꯗꯨꯒꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯍꯜꯂꯛꯀꯅꯨ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯍꯜꯂꯛꯀꯅꯨ ꯏꯆꯦ ꯕꯦꯝꯆꯥ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯂꯛꯀꯅꯨꯀꯣ ꯑꯦꯜꯕꯤꯒ ꯇꯧꯔꯛꯀꯅꯨ ꯑꯗꯨꯒꯒꯤ
ꯒꯣꯄꯥꯜ ꯕ꯭ꯔꯣꯅ ꯀꯔꯤꯕ ꯑꯟꯖꯂꯤ ꯍꯥꯏ ꯑꯗꯨꯒꯒꯤ ꯗꯤꯌꯥꯅ ꯀꯔꯤ ꯄꯤꯡꯀꯤ ꯍꯥꯏ ꯑꯗꯨꯒꯒꯤ ꯀꯃꯔꯖꯤꯠ ꯁꯣꯏꯕꯨꯝꯅ ꯀꯔꯤ ꯑꯣ ꯑꯗꯨꯗꯤ ꯑꯍꯥꯎꯕꯅꯤ ꯑꯍꯥꯎꯕꯅꯤ ꯑꯣꯛꯁꯥꯗꯤ ꯑꯣꯛꯀ ꯁꯣꯏꯕꯨꯝꯒ ꯆꯥꯕꯁꯦ ꯑꯁ ꯅꯩꯊꯕꯅꯤꯅꯦ ꯀꯩꯅꯣ ꯑꯍꯥꯎꯕ ꯄꯣꯠꯅꯤ ꯑꯗꯨꯗꯤ ꯑꯗꯨꯒ ꯑꯅꯤꯃꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯁꯇꯔ ꯏꯆꯦ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯑꯗꯨꯒꯒꯤ ꯑꯟꯖꯂꯤ ꯀꯔꯤ ꯍꯥꯏꯕ ꯒꯣꯄꯥꯜ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯗꯤꯌꯥ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯦꯝꯆꯥꯅ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯀꯦꯝꯁꯤ ꯑꯗꯨꯒ ꯗꯤꯌꯥꯅ ꯒꯣꯄꯥꯜ ꯄꯨꯔꯅ ꯀꯥꯏ ꯆꯦ ꯗꯤꯌꯥ ꯒꯤ ꯀꯦꯝꯁꯤ ꯑꯗꯨꯒꯒꯤ ꯄꯤꯡꯀꯤꯅ ꯀꯔꯤ ꯒꯣꯄꯥꯜ ꯗꯤꯌꯥ ꯍꯥꯏ ꯑꯗꯨꯒ ꯄꯤꯡꯀꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯥ ꯊꯣꯡꯕ ꯒꯣꯄꯥꯜ ꯍꯥꯏ ꯗꯤꯌꯥ ꯁꯤꯁꯇꯔꯒꯤ ꯀꯣꯃꯦꯟ ꯄꯥꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯏꯑꯦ ꯃꯥꯅ ꯀꯣꯃꯦꯟ ꯄꯥꯕꯗꯣ ꯑꯩꯗꯤ ꯅꯥꯀꯣꯡꯗ ꯀꯔꯤ ꯍꯦꯠꯐꯣꯟ ꯄꯥꯜꯂꯒ ꯃꯥꯏꯒꯤ ꯀꯔꯤ ꯃꯈꯣꯟꯁꯦ ꯇꯥꯕꯅ ꯍꯜꯂꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯒꯤ ꯀꯔꯤ ꯗꯤꯌꯥ ꯁꯤꯁꯇꯔꯒꯤ ꯀꯔꯤ ꯃꯈꯣꯟꯁꯦ ꯈꯔ ꯄꯥꯔꯛꯀꯦꯀꯣ ꯃꯌꯥꯝ ꯗꯤꯌꯥ ꯁꯤꯁꯇꯔꯒꯤ ꯀꯔꯤ ꯚꯣꯏꯁꯇ ꯈꯔ ꯄꯥꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯄꯥꯔꯛꯀꯦ ꯌꯦꯡꯉꯨ ꯑꯩ ꯄꯥꯔꯛꯀꯦ ꯉꯥꯏꯈꯣ ꯑꯟꯖꯂꯤ ꯈꯨꯃꯟ ꯕ꯭ꯂꯣꯛ ꯆꯦ ꯕꯦꯝꯆꯥ ꯃꯌꯥꯝ ꯆꯠꯂꯒꯦ ꯀꯣ ꯕꯥꯏ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯂꯥꯏꯛ ꯇꯧꯕ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯅꯪꯁꯦ ꯀꯩ ꯑꯩ ꯇꯧꯔꯒꯦ ꯀꯩꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯔꯣ ꯑꯩ ꯗꯤꯌꯥꯒꯤ ꯀꯔꯤ ꯀꯣꯃꯦꯟ ꯄꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯗꯤꯌꯥꯒꯤ ꯀꯣꯃꯦꯟ ꯄꯥꯔꯤꯅꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯕꯦꯝꯆꯥ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯂꯥꯛ ꯏꯆꯦ ꯁꯤꯁꯇꯔ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗꯃꯛꯇ ꯑꯥꯏ ꯂꯚ ꯌꯨ ꯕꯦꯗꯦ ꯑꯦꯟ ꯕꯦꯗꯦ ꯃꯃꯥ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯇꯦꯁꯇꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯏꯆꯦ ꯕꯦꯝꯆꯥ ꯂꯥꯛꯑꯦ ꯏꯆꯦ ꯕꯦꯝꯆꯥ ꯋꯦꯜꯀꯝ ꯏꯆꯦ ꯕꯦꯝꯆꯥ ꯑꯦꯜꯕꯤ ꯄꯔꯦꯡ ꯂꯦꯡꯂꯦ ꯑꯩꯒꯤꯗꯤ ꯗꯕꯜꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯨꯄꯥ ꯚꯤꯗꯤꯑꯣꯁꯨ ꯚꯥꯏꯔꯦꯜ ꯂꯩꯇꯦ ꯃꯃꯥ ꯏꯆꯦ ꯕꯦꯝꯆꯥ ꯚꯤꯗꯤꯑꯣꯗꯣ ꯐꯖꯅ ꯊꯥꯒꯠꯂꯨꯀꯣ ꯑꯗꯨ ꯏꯆꯦ ꯕꯦꯝꯆꯥ ꯂꯥꯛꯆꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯪ ꯀꯔꯤꯅꯣ ꯃꯃꯤꯡ ꯂꯥꯛꯄꯒꯤꯗꯃꯛꯇ ꯀꯧꯁꯜꯂꯤꯗꯣ ꯀꯣꯃꯦꯟ ꯄꯥꯏꯗꯣ ꯅꯥꯈꯣꯅꯦ ꯀꯗꯥꯏ ꯗꯤꯌꯥꯒꯤ ꯀꯣꯃꯦꯟ ꯄꯥꯔꯤꯅꯤꯅꯦ ꯑꯩ ꯗꯤꯌꯥ ꯁꯤꯁꯇꯔꯒꯤ ꯀꯣꯃꯦꯟ ꯄꯥꯔꯤꯅꯤꯅꯦ ꯗꯤꯌꯥ 747 ꯁꯤꯁꯇꯔꯅ ꯀꯣꯃꯦꯟ ꯄꯥꯕꯗꯣ ꯑꯅꯤꯃ ꯋꯦꯜꯀꯝ ꯑꯅꯤꯃ ꯂꯥꯛꯑꯦ ꯑꯅꯤꯃ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯩꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯅꯤꯃ ꯑꯖꯕꯥꯏꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯒꯅꯤ ꯍꯥꯏꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯡꯕꯅꯤ ꯅꯪ ꯑꯩꯒꯤ ꯀꯣꯃꯦꯟ ꯑꯩꯒꯤ ꯀꯔꯤ ꯆꯦꯅꯦꯜ ꯅꯪ ꯎꯔꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯃ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯅꯤꯃ ꯗꯤꯌꯥꯒꯤ ꯀꯣꯃꯦꯟ ꯄꯥꯒꯦꯀꯣ ꯗꯤꯌꯥꯅ ꯀꯔꯤ ꯑꯗꯨ ꯍꯌꯦꯡ ꯐꯤ ꯁꯨ ꯌꯥꯗꯕꯅꯤ ꯃꯥꯜꯂꯦ ꯌꯥꯗꯦ ꯑꯩ ꯇꯞ ꯄꯥꯔꯛꯀꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯀꯔꯤ ꯈꯔ ꯑꯅꯧꯕ ꯀꯔꯤ ꯏꯁꯇꯨꯗꯦꯟꯅꯤꯀꯣ ꯇꯞ ꯄꯥꯔꯛꯀꯦꯀꯣ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤꯕ ꯑꯖꯦ ꯚꯥꯏ ꯑꯩꯒꯤ ꯈꯨꯄꯥꯁꯨ ꯄꯥꯔꯛꯑꯣ ꯈꯔ ꯇꯞ ꯄꯥꯔꯛꯀꯦꯀꯣ ꯑꯅꯤꯃ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯂꯩꯇ꯭ꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯃꯌꯥꯝꯁꯨ ꯀꯔꯤ ꯑꯦꯜꯕꯤ ꯊꯥꯔꯤꯕꯅꯤꯅ ꯃꯌꯥꯝꯒꯤ ꯀꯔꯤ ꯍꯥꯏ ꯑꯦꯜꯕꯤꯗ ꯆꯠꯇꯕꯁꯨ ꯌꯥꯗꯦ ꯃꯌꯥꯝ ꯈꯔ ꯀꯣꯏꯔꯨꯆꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯄꯥꯔꯛꯀꯦ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤ ꯍꯥꯏꯕ ꯑꯖꯦ ꯚꯥꯏ ꯑꯩꯒꯤ ꯈꯨꯄꯥꯁꯨ ꯄꯥꯏꯔꯛꯑꯣ ꯄꯥꯔꯛꯀꯦ ꯑꯗꯨꯒ ꯒꯣꯄꯥꯜ ꯕ꯭ꯔꯣꯅ ꯀꯔꯤꯕ ꯑꯟꯖꯂꯤ ꯚꯥꯏ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤꯕ ꯑꯟꯖꯦ ꯅꯪ ꯌꯥꯝ ꯍꯩꯀꯣ ꯗꯤꯌꯥ ꯁꯤꯁꯇꯔ ꯑꯥꯔꯖꯦ ꯅꯪ ꯌꯥꯝ ꯍꯩꯀꯣ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯗꯤꯌꯥ ꯁꯤꯁꯇꯔ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥ ꯀꯔꯤꯕ ꯌꯨꯄꯥ 1 hour ꯊꯥꯔꯒ ꯂꯣꯏꯁꯜꯂꯣ ꯆꯥꯛ ꯆꯥꯔꯣ ꯆꯥꯛ ꯆꯥꯔꯒꯦ ꯃꯌꯥꯝ ꯍꯣꯏ ꯃꯌꯥꯝ ꯑꯩ 1 hour ꯐꯥꯍꯜꯂꯒ ꯆꯥꯛ ꯆꯥꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯇꯔꯅ ꯀꯔꯤꯕ ꯑꯣꯖꯒꯣꯔ ꯑꯅꯥꯔꯣꯁ ꯑꯗꯨꯒꯤ ꯑꯅꯤꯃꯅ ꯀꯔꯤꯕ ꯑꯩ ꯀꯣꯏꯗꯦꯀꯣ ꯅꯪ ꯀꯣꯃꯦꯟ ꯄꯥꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏꯗꯣ ꯀꯅꯥ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯂꯥꯛꯑꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯂꯥꯒꯤ ꯖꯥꯎ ꯇꯥꯔꯦ ꯂꯥꯒꯤ ꯖꯥꯎ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤꯅ ꯀꯔꯤꯕ ꯍꯋꯥꯏ ꯆꯥꯏ ꯄꯤꯡꯀꯤ ꯁꯤꯁꯇꯔ ꯍꯋꯥꯏ ꯆꯥꯕ꯭ꯔꯣ ꯑꯠꯆꯥ ꯍꯋꯥꯏ ꯆꯥꯔꯦ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤꯕ ꯂꯥꯒꯤꯒꯦꯁꯦ ꯀꯣꯃꯦꯟ ꯁꯦꯁ ꯑꯣꯏꯒꯦꯁꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥ ꯋꯦꯜꯀꯝ ꯏꯆꯦ ꯕꯦꯝꯆꯥ ꯂꯥꯒꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯎꯕ꯭ꯔꯣ ꯃꯌꯥꯝ ꯑꯩ ꯀꯣꯃꯦꯟ ꯇꯥꯕ꯭ꯔꯣ ꯑꯩꯒꯤ ꯗꯤꯌꯥꯒꯤ ꯀꯣꯃꯦꯟ ꯄꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯗꯤꯌꯥꯅ ꯄꯥꯕ ꯀꯣꯃꯦꯟꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏ ꯑꯁ ꯋꯥꯕꯅ ꯃꯥꯏ ꯀꯣꯃꯦꯟ ꯄꯥꯏꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯍꯦ ꯃꯥꯏ ꯀꯣꯃꯦꯟ ꯄꯥꯕ ꯈꯨꯇꯥꯗꯣ ꯑꯩ ꯃꯤꯗ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯑꯩ
sum kare phagi to bani mi gi kare professional life tai kare karim no te ma gi comment pa da yam wai daga pinki na kare ba che bem cha morning ai ani mai comment ba ai anji ani magi comment ba ani magi comment ba ke mayam ani magi hai mayam ai comment la ai gi kare elbi lak pa mayam punam ko thaga chari mayam daga ani aji ani magi comment pa ke sister india lakse sister india thank you ai gelbi lakwe da mata kacha bang dam kacha badam thank you ani magi comment pa ke ko mayam oh ite men chala ke ite men chala ite men chala ai barat mata agi video yenge Moi ani se dam lan ni bo. ani magi mayam lakwe da mata thank you ai barat mata agi video yenge thank you daga ani ma koi badam 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 Ai kum mayam da badam moi ang lan tau jan. madam ani ma mayam ai ki video da support to video mu ko mayam ai 30 minute ki video da ai 30 minute ki lb tha tuni mayam ai ki kare lb da mayam la koi da mata hai ni ngai ta thakkan chari mayam 30 minute ki video tha tuni mayam ai kuina tha roi ko mayam ai 30 minute ki ai kare lb ni ko mayam ai ki lb da la pyo Ai cha. mayam ani mana kare aja ba ai no kare do gai sisen dan na dem cha lagi jao do gai chim dan na badam alu badam lagi sih alu badam lagi sih dugagi kamarjit na kareba badar siraga icha ani shure dugagi ani mana kareba oi ma nok sidore ai ani ma mayam aigi karai aigi elbida mayam karai like tawdrasu like tabiu mayam like tabiramu mayam aigi elbi se 30 minute ki elbi ni mayam aigi elbi da mayam like patu haini ngani ta thaka cheri mayam aigi elbi se mayam support tabiramu jam kuina tharo ai tali jam kuina elbi tha se ai ngatang 30 minute ki aigi elbi ni mayam aigi elbi se like tabiramu mayam ai elbi tha se talle ai jam nungai krai mi gi elbi tharam ngani ai talle 30 minute ki elbi ni lagi jauh ini kayak apa oi ma sidar dari cewek mana oi cewek memca iko memca kaino komorjit thi diri marsta thi dunia acha dogagi angelina kayak arse ei soi gare iko adum phagi to baduda eisu nonguda phagi to oina haigi bani nungai sigidro arje nang yakyam toksalarage na comment irabo nangna egi comment pareng adum soiraga lb solution gare sau gare aidugagi ai bai orage gopal bro thank you ai lb lakpai da mata anima gi lb lakte mata thank you dugagi anima na kai ba anjali gi asengba comment anjali gi sang ba comment dugi gopal bro na kai ba king amuk thengna lagi ko bye oh bye bye gopal bro ai gelbi da lakpai da mata haini ngai da thaka chiri ani ma gelbi da lakpai da mata haini ngai 30 minute gelbi ni mayam comment hadar mu 30 minute gelbi ni mayam kuina tharo ei Tau laga no bede pothok kara pingi si sana kai arje anjali se khara nungai tare ma ei chu bem na kai ba nong heithare yu pa heitha de se ga nong se ga kai tare se di. sige sing tari ani ma kai nong chu de sigadi sude siga su nong sude bagi ce benta kare ba anjali karim khan ganu aya karim khan ganu ani magi albi ni karim khan ganu mayam comment hadaro ai comment para ke mayam comment hadaro ani magi albi ni mayam 30 minute ke albi ni mayam jang hadaro like to mi like to biramo ai loi salndoro ni lupa 1 hours pare ngatang kare kan 30 minute phalan gina ko 30 minute phalan diri na 30 minute kelbi ni na ko ani ma ai di wari kang di ngai 1 hours pare to gai ani mana kare ba ai di wari kang de 30 minute kelbi ni mayam Hati minute phahal lo 30 minute phahal ke mayam 30 minute le ro mayam maja tu bina khone lang ni nei
जो भी सुनना तभी टीवी लगा Itu kan keren. Lupa ai bayo lagi ko daga chu na maya bayo bayo daga chu na bro Angelina nungai to pa do khara sundok o ba ya nungai tere Baru charge to kau film sisi deh. ni mana kare ba ai di khang de wai ti se tan ba ama tauri handak se ani mana kare ba che bye 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 Baru charge to kau film nonton deh. ta kan Lagi baru film, dulu film. ai elbi ta le na ha Lagi thale thale. Cái girl đó trời đẹp rồi quên chỉ tặng cái này cái gì. maya maya ya Nó có đồ hồ lì. Nó có đồ cái hay cái, nó bảo lúc che bem bye bye dugagi aidi khangde it manamda dugagi mana kare ba net se kana gi no lady se aigi net lady he ani ma ta to nei wai ye to e sun to đó đây nè. Nó film một Why cái is một. Ma. Rồi sửa. Một cuộc đồ lâu đây, फालतू साला. kuma kai da kare ui kuma kai ma gare kuma kana lo maya kuma makada le mi da kyan men ta da kuma singe kai to isu kuma singe kana gel bi no ithari li si kai to lagi arje bro Angelina nungai to ba do khara singdo o ma ya nungai tere kai singdo wai no pinki kai wai singdo wai no ba gani mana idi khangde ko YT se tanba mata ya handang le kari to kharage dugagi sani masukuna hi bro hi hello Anjali kare kare ai pinky kai sendo hai no ba hai ro jenge kari sendo hai no ba onda hangai do kai sendo hai no hai ro ani ani ma ta di ani ma ta luk nong tao
Kari sengdo wai no hairo jenge kana kari sengdo wai no hairo. Sengdo u. Ani ma kari sengdo nang sengdo jenge kari sengdo wai no sengdo jenge. Pinky le bira Pinky da hangu Pinky kari sengdo wai no hangu Pinky da okare comment tharo Pinky nang. Onna sengdo wai ne ai na kari sengdo wai no sengdo hairo jenge ne. Mayam hairo sengdo ge kari wari no sengdo hairo sengdo. Aidi wari khangde kari mai kari wari no sengdo ge wa ga jang ne. Ayo kaya Pinky to koro Pinky to koro. Không có được hai nữa. Papa, Hmm? tunggu dulu. Hmm. Có ba lebih. Oh, रुको जरा सबर करो. कितना सुबह भी मैं जाओ गया रुको जरा सबर करो. Bây giờ đúng फालतू nhảy. क्या करूंगी Hai sini. Nó tụi mày ăn đồ ấy không? Dengan mana ID ngasagi LB yaudari kanani aja gua sina han bani dukagi kari chat kar gaya. Kari kari chat kar gaya kari ya kare nagi kare sunai mela chat kare wari je. Sunai mela agi wari ni. Ani ma wari aning boro sunai mela agi wari do. Sunai mela agi wari ta siro. Ani ma lok ne sonai mela agi wari ni. Sonai mela agi kare blog tu mayam jeng sonai mela agi. Wah, Bapak kenapa ini komennya di palona Pai sini sih kayak pada tuh kayak pali ni.
Sonai Melada kari taurage Sonai Melada kare mina kare Turki da karaga kare makong ngauraga taba sing to adugi melagi kare Sonai Melagi wari ni tawi he Kami doang ni papu siam ai tu. ai khangde he ira o khara khara ira he anima taning ma lore anima taning mana lore anima se anima Nakota elbi awe mo joy bi doi do. Angi do. ani Sudah minggu na tumba. Sonai Mela Sudah mi tumba ada. hai mayam Sonai Mela gi kare ngasi kare Deloran da kare maibun gi kwa chaba gi maibun gi kare challenge tawri mayam 50 rupees 100 rupees ki maibun gi challenge tawri adu mayam mai khuda kare mai do kare mai ada hafta laga kwa chaba gi do uraba mayam adu gi kwa do kare fadan nei daga mai do kare mai ada hafta laga kwa sai bu uraba mayam adugi wari ni Sonai Mela gi wari tare ai khangde lira o khara adugi Hare Krishna adugi bede adugi kana मैं कमेंट तो रखते रहने kana लोई मांग रहा भाई से Pai bi panen ki pupon na mama ni bono piune. Na ai mama no piu. Kene sige bi wasi di jane na sige de komen na ise. siga komen pa ja tini mama nu siga pa di ni buai sigi khanga ba siga pa di ni komen che Adu la ba ke do do ba. ai komen pa lo ga thingdui ni na keno Duge se ke do do ba se thing lo ga. thingdui ni si se komen che siga pa dui ni siga pa lo thingdui Thing ni lo ga ke do do no. thing lo ga tum dui ni keno Thing lo ga mama jeng do ni na. adu jeng dui adu pa ta komen che pa dui ni na di komen pa de kuma na thingdui ge Nang hello nu ba lo. ai hero ni ai kai kuni Ka ku de hello ja ja na. hero kai kuni Ka ku shi ga lo na ai bi to. asere baba du ga gi kana ge bi ta kari to karage singdakpa hairo handani na ai kana gelbida ai gelbida ni ai gelbida ai na sendok tu rai se ai gelbida ai na nga kana sendok tu ge ai sendok tu ni kana sendok tu ge hairo kana kadi aining ba hairo ai gelbida ai sendok tu ni he ni ma kana sendok tu no haira mami to kai mang ra ge pinky to koro jenge onda go sengdoga ai na kana ai gelbida laga ai na sendok tu rai se taba nungai taba nungai mani फिल्म जेंगुई अनिमा करे फिल्म शुरू हुआ है अभी पिंकी तो करो ये पिंकी ना हैरा मिना तरा पिंकी ना हैरा मनी जो वारी तो पिंकी ना करे वारी सिंधु वाई तो काय नो पिंकी तो करो देंगे वारी सिंधु के मा देना पिंकी तो करो वारी सिंधु के कना पिंकी तो करो ये ai LB tha tham du asi mai LB ajik tha tham du ni ai gi LB da seng du ko mi kana no lak tu seng du la pinky na nate ne Angelina haire bani aduni Angelina haire bani na pinky na su haira bani na pinky na su comment ro bani ade Anjali ki wari do seng du wai do ma su haira bani moi koro ma do pinky do koro
ꯐꯣꯟ ꯇꯧꯔꯒ ꯁꯦꯡꯗꯣꯛꯎ ꯀꯣꯃꯦꯟ ꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯔꯣꯏ ꯀꯔꯤꯒꯤ ꯇꯥꯔꯣꯏꯁꯤꯒꯦꯅꯤꯃ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯔꯛꯑꯒ ꯐꯣꯟ ꯇꯧꯔꯒ ꯁꯦꯡꯗꯣꯛꯇꯣꯏꯔ ꯑꯩꯅ ꯑꯩ ꯁꯦꯡꯗꯣꯛꯑꯣꯏ ꯀꯅꯥꯝꯗ ꯐꯣꯟ ꯇꯧꯔꯒ 너도 독일도 용돼. 엘비도 오래 남아리 까지 또. ꯄꯨꯡ ꯕꯥꯔꯣꯕꯨ ꯇꯧꯒꯦ ꯄꯨꯡ ꯕꯥꯔꯣꯕꯨ ꯁꯨꯁꯃꯤꯇꯥ ꯑꯗꯨꯒ ꯑꯩ ꯑꯣꯟ ꯂꯩꯒꯦ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯕ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯈꯪꯗꯦꯗ ꯅꯤꯃꯥꯏꯁꯨ ꯈꯪꯗꯦ ꯃꯁꯥꯅ ꯈꯪꯒꯅꯤ ꯑꯩꯗꯤ ꯀꯔꯤ ꯑꯩꯒꯤ ꯋꯥꯔꯤꯗ ꯑꯩꯒꯤ ꯑꯦꯂꯤꯃꯦꯟ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯈꯪꯉꯦꯕ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯣꯏꯅ ꯀꯔꯤ ꯍꯥꯏ ꯃꯁꯥꯅ ꯍꯥꯏꯕꯅꯤꯅ ꯅꯠꯇꯦ ꯃꯁꯥꯅ ꯈꯪꯉꯦ ꯁꯥꯎꯟ ꯇꯥꯔꯔꯣꯏ ꯑꯉꯥꯡ ꯇꯨꯝ ꯌꯥꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯆꯦ ꯀꯦꯝꯁꯤ ꯌꯥꯏ ꯀꯔꯤ ꯆꯥꯒꯦ ꯀꯦꯝꯁꯤ ꯀꯔꯤ ꯍꯥꯏꯒꯦ ꯆꯦ ꯀꯦꯝꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤ ꯅꯣꯏ ꯑꯅꯤꯃꯛꯅ ꯀꯔꯤꯕ ꯁꯨꯁꯃꯤꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯦ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣ ꯀꯥꯏꯗꯩ ꯆꯥꯗꯣꯔꯤꯒꯦ ꯀꯩ ꯕꯣꯌꯥꯝꯗ ꯕꯤꯖꯨ ꯂꯩꯕꯅꯤ ꯄꯤꯈꯣ ꯆꯅꯥ ꯗꯥꯜ ꯍꯥꯎꯕꯅꯤꯅꯦ ꯁꯨꯁꯃꯤꯇꯥ ꯁꯤꯁꯇꯔ ꯆꯅꯥ ꯗꯥꯜꯁꯨ ꯍꯥꯎꯕꯅꯤ ꯍꯧꯒꯦ ꯂꯥꯎ ꯕꯤꯁꯀꯨꯠ ꯂꯩꯕꯅꯦ ꯑꯥꯗ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯍꯧꯖꯤꯛꯄꯨ ꯃꯦꯒꯤ ꯆꯥꯒꯦ ꯍꯥꯏꯅꯦ ꯑꯩ ꯃꯦꯒꯤ ꯍꯧꯖꯤꯛ ꯀꯥꯏ ꯆꯥꯗꯣꯏꯅꯣ ꯃꯦꯒꯤ ꯆꯥꯔꯣꯏ ꯍꯌꯦꯡ ꯆꯥꯗꯣꯏꯅꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯨꯝꯃꯟꯗꯅ ꯑꯁꯤꯗ ꯊꯥꯡꯗꯣꯛꯈ꯭ꯔꯣ ꯍꯧꯒꯦ ꯂꯥꯎ ꯑꯟꯖꯂꯤꯗꯣ ꯑꯃꯠꯇ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯅꯤꯃꯛ ꯑꯗꯩ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯋꯥꯔꯤ ꯁꯦꯡꯗꯣꯛꯏꯗꯣ ꯑꯩꯅ ꯀꯔꯤ ꯉꯥꯡꯒꯦ ꯑꯩꯅ ꯋꯥꯔꯤ ꯁꯦꯡꯗꯣꯛꯇꯣꯏꯗꯣ ꯌꯥꯔꯦ ꯄꯥꯝꯃꯤ ꯇꯨꯃꯤꯟ ꯇꯨꯝꯃꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯅ ꯋꯥꯔꯤ ꯁꯦꯡꯗꯣꯛꯎ ꯍꯥꯏꯔꯣ ꯑꯩꯁꯦ ꯎꯗꯩꯁꯤꯅ ꯃꯊꯕꯥꯛ ꯅꯥꯏ ꯇꯨꯝꯃꯣ ꯉꯥꯊꯔꯣ ꯄꯤꯡꯀꯤꯗꯨ ꯄꯨ ꯂꯥꯛꯑꯣꯌꯦ ꯀꯔꯟ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯅ ꯁꯦꯡꯗꯣꯛꯇꯣꯏꯔꯣ পুলাম ডাকো সবরে ডাকো দুইগুলো ডাকো অঞ্জলি ডাকো আর পিঙ্কিরে ডাকো ꯑꯩꯒꯤ ꯋꯥꯔꯤꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯑꯩꯅ ꯐꯠꯇꯕ ꯇꯥꯍꯜꯂꯤꯔ ꯑꯩꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯗꯨꯒꯤ ꯑꯣꯟꯗꯒ ꯁꯦꯡꯗꯣꯛꯀ ꯍꯥꯏꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯅ ꯁꯦꯡꯗꯣꯛꯇꯣꯏꯔꯣ ꯅ ꯃꯣꯏꯅ ꯂꯥꯛꯑꯒ ꯁꯦꯡꯗꯣꯛꯇꯣꯏꯔꯣ ꯑꯣꯟꯗꯒ ꯁꯦꯡꯗꯣꯛꯑꯒ ꯑꯩꯅ ꯀꯣꯃꯦꯟ ꯊꯥꯔꯗꯒꯤꯅꯦ ꯀꯧꯔꯣ ꯑꯅꯤꯗꯣ
ꯃꯁꯥꯒꯤ ꯈꯟꯕ ꯃꯤ ꯑꯩꯈꯣꯏꯗꯤ ꯃꯁꯥꯒꯤ ꯈꯟꯗꯦꯅꯦ ꯃꯤꯒꯤ ꯀꯗꯥꯏ ꯃꯤꯒꯤ ꯆꯥꯎꯈꯠꯄ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯉꯣꯟꯗ ꯉꯥꯡꯗꯣꯏꯒꯦ ꯊꯣꯛꯂꯩꯗꯅ ꯃꯋꯥ ꯂꯧꯗꯦ ꯅꯨꯄꯤꯁꯤꯡꯁꯤ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯒꯦ ꯈꯪꯗꯦ ꯑꯅꯤꯃꯥ ꯃꯣꯏꯗ ꯍꯪꯉꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯨꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒꯅꯦ ꯀꯔꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯅ ꯁꯦꯡꯗꯣꯛꯇꯣꯏꯔꯥ ꯍꯥꯏꯁꯦ ꯃꯣꯏꯅ ꯀꯧꯔꯛꯎꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯃꯣꯏ ꯍꯥꯏꯌꯨ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯁꯦꯡꯗꯣꯛꯇꯣꯏꯔꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯅ ꯑꯣꯟꯗꯒ ꯁꯦꯡꯗꯣꯛꯎ ꯒꯥꯏꯅꯦ ꯖꯦꯡꯒꯦꯅ ꯀꯅꯥ ꯁꯦꯡꯗꯣꯛꯀꯦ ꯖꯦꯡꯒꯦ ꯑꯩ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯎ ꯒꯥꯏꯅꯦ ꯑꯩꯒꯤ ꯄꯨꯂꯥꯎꯗꯤ ꯑꯟꯖꯂꯤꯗꯣ ꯀꯩꯅꯣ ꯄꯤꯡꯀꯤꯗꯣ ꯄꯨꯂꯥꯎ ꯁꯤꯒ ꯕꯦꯔꯥꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯎ ꯒꯥꯏꯅꯦ ꯕꯦꯔꯥꯅꯤ ꯇꯧꯏꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯎ ꯒꯥꯏꯔꯤꯅꯦ ꯑꯩ ꯀꯅꯥꯗ ꯁꯦꯡꯗꯣꯛꯎ ꯍꯥꯏꯅꯣ ꯅꯣꯏꯗ ꯀꯔꯤ ꯁꯦꯡꯗꯣꯛ ꯍꯥꯏꯅꯣ ꯑꯩ ꯑꯩꯒꯤ ꯃꯈꯥꯗꯤ ꯃꯈꯥꯕꯨ ꯁꯦꯡꯗꯣꯛꯎ ꯍꯥꯏꯔꯣ ꯅꯣꯏꯕꯨ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯒꯦ ꯀꯩꯅꯣ ꯃꯣꯏꯗ ꯀꯧꯔꯣ ꯃꯣꯏꯗ ꯍꯪꯉꯨ ꯑꯗꯨꯗꯣ ꯀꯩ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯑꯩꯗꯣ ꯑꯩ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯒꯦ ꯁꯦꯡꯗꯣꯛꯎ ꯒꯥꯏ ꯀꯩ ꯁꯦꯡꯗꯣꯛꯇꯣꯏꯒꯦ ꯁꯦꯡꯗꯣꯛꯑꯣꯏ ꯑꯩ ꯀꯔꯤꯝꯕꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯋꯥꯊꯤ ꯉꯥꯡꯉꯒ ꯑꯝꯇ ꯁꯦꯡꯗꯣꯛꯎ ꯒꯥꯏ ꯀꯩ ꯁꯦꯡꯗꯣꯛꯇꯣꯏꯒꯦ ꯈꯪꯗꯦ ꯀꯩ ꯋꯥꯔꯤꯅꯣ ꯃꯈꯨꯠ ꯊꯥꯌꯨ ꯅꯪꯁꯨ ꯃꯈꯨꯠ ꯊꯥꯌꯨ ꯅꯣꯏ ꯑꯅꯤ ꯑꯍꯨꯝꯃꯛ ꯃꯈꯨꯠ ꯊꯥꯌꯨꯍꯦ ꯑꯩ ꯂꯤꯂꯥꯗꯨ ꯂꯣꯏ ꯄꯥꯏꯒꯅꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ ꯋꯥꯔꯤ ꯈꯪꯗꯦ ꯋꯥꯔꯤ ꯈꯪꯒꯅꯨ ꯋꯥꯔꯤ ꯈꯪꯗꯗꯤ ꯉꯥꯡꯒꯅꯨ ꯋꯥꯔꯤ ꯈꯪꯗꯗꯤ ꯋꯥ ꯉꯥꯡꯗꯗꯤ ꯐꯠꯇꯕꯅꯤꯀꯣ ꯋꯥꯔꯤ ꯈꯪꯗꯗꯤ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯁꯤꯅꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯉꯥꯏꯔꯤꯌꯦꯕꯣ ꯀꯅꯥ ꯂꯥꯛꯑꯣ ꯀꯅꯥ ꯋꯥꯔꯤ ꯇꯥꯅꯤꯡꯕ ꯃꯤ ꯂꯥꯛꯑꯣ ꯋꯥꯔꯤ ꯇꯥꯁꯤꯌꯦ ꯃꯤ ꯂꯥꯛꯑꯦ ꯋꯥꯔꯤ ꯇꯥꯕ ꯃꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯐꯥꯔꯃꯔ ꯕ꯭ꯔꯗꯔ ꯇꯨꯝꯃꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯦꯡꯗꯣꯛꯎ ꯒꯥꯏ ꯇꯧꯔꯝꯃꯦ ꯑꯩꯕꯨ ꯏ ꯀꯥꯔꯣꯏꯗ꯭ꯔꯅ ꯏꯁꯦ ꯃꯊꯛ ꯀꯥꯗꯣꯏꯔꯅ ꯃꯈꯥ ꯀꯥꯗꯣꯏꯔꯥ ꯏꯁꯤꯕꯨ
Bera mi matani lei फालतूनी नंग अदोगito abje bai nang hantak yam sagoli karigino khangde anima mi singje kare ai gelbi da laga wari singdoga hai to isudra कोई न रुक mi da jamna support to bai tamada to ini si mi da ne jamna kare ai isagi mi dumai khallaga ne support to modai tamada to ini si isagi kare khallaga ne isagi monetize to ba monetize tigi kare loba digi pin gi apply to ba loi aina to bi ba du kane mi singje usitta ba dam jawre ne jam usitta ba jawre mi singje mi singje ne jamna help to gi bani ko mi singje ina ai ne help to mi singje ne masana khang ne help to bi kana help to bi ai to masana khang ngani aina help to bi sing do ne sumaina youtuber kana mo help to ro e sumaina help to bi ne help to bi se ai di isagi mi do mana nang chakhulu ai na mana khanba mi mata ne khali je noi chakhulu he noi chakhula gai su chakhot tu ne do mana khanba mi mata ne to bi ngoi thuk chela maja khara badi Hujukti beta nang ibu kata sih. sumaina kare monetize to bodi gi ne pin gi apply to bo ine to bi ra mi ni sumaina to bo mi sing se ne Kalau sama ni tu. do mana gi kare ai thamo ye man nu kare khala do ndo ato bo di ne na wa lo de ne ja to ke to gai na mo wa lo de khalang ngani ako di ne mi gi awa mo do jengam de mi ga awa bo ne ma gi ngam de bo do ine to bi ge ai do du mana awa bo do hoi to mi du mana kana mo do hangu kana da hang ge no nangi ka sar gi mi kana da hang ge yang rj kana no rj na kumai tu ye no mi na loi hai na kana rj kai to wi to de na adu ba hai ngam hai ba gi okat ai isa thami ngam ba ai isa thami gi da mata support to ne du mi ai isa khang ina kana da support to wi kana da kai to wi kana gi da mata monetize to gi kana kai to gi ai no noi ka sar manung da hangu kana khara khangba mi khara di da hangu aina to gi ba kana da to gi no ai no sum hai ra kani rj do hanga di sum khanga kani kana to gi aina support kana da kai to gi monetize to ba kumai to gi kumai na monetize to ba kumai na apply to gi to loi aina hai bi bani adu hangu adu ai ta khon na hai na te ko aina to ra ga onda kare last onda ne kare ai phatta ba kare ma last kare usitta ba do adu usitta ba do to rami khara chingji adu mingna pan laga hai roi isana khang da bani do isagi belu do re isa tham ta bani Aku main angkat ni kau macam mana nganggo? doni Oh, sorry. ai di kana ma da kare khande ko ai di isagi kare social media ai sene bidi nang tumi tu dunia bari ke social media dunia bani pai ni hatta ba wari kana ma da ngasi bo season ba mathau ta de kedam to isagi kare video thangal isagi to ba mathau ta ba isa to ni duga aina kare khangma poto mayam da su takpi bo di agi da makta kare mi su kare khangma poto khangda poto mi su khangadi phatra do poto adu mi da ina khangali nangi kare to bo monetize hui do bo ina monetize kare smai to ra khangan ma poto aina su isa pa mi isa pa mi ye mi da kare khangan ma poto mi na khangda poto mi da khangan bo do ma su harau na nei gani harau sanu ma su khangda poto khangi ai do ma su harau sanu sumai to wi ai do adu poto pa mi di aina kare ngasi kare channel chawro so ikre chakut pa ina kare isagi attitude thamde isagi attitude leite noi kare makha ri noi di makha ne gi channel makha ni noi yan to bo noi da kare ina khangda bo to noi da hai ba do ai kare luba ma sakadro adu to ina support to noi chakholu noi mai to ra noi mai na step ta mai mathang step mai kaw mai to adu do haining ba toning ba ai isa thamo ding ngam to ya ba ai thamo du mai leite ai kare channel chawre monetize sore nawa lo de noi du mai api ba mi channel ma lo de du mai le ba ngam ba mi ne ngam de ke da mata noi gi da mata ja ho chanu ai de kare to ja to jun kare khang da poto thakwe ra mo yo khang su no mo yo khang mo mathak tam nang na khang poto nang na mathang ta nang na kare ato ba da mai na khang lo nang na mathang da mai na takpi poto na nang gi da mata su kare achievement mi nang se mo thamo da mi na su kare hai ra kani ye su mai na onda ma na onda su mai takpi re ai do adugi kare wakal do sumai chauthowa ba wakal chauthok pa se ne chauthok pa pot ni ji se wakal chauthok pa se ne
mang thangꯗꯣꯏꯅꯤ ꯃꯤꯅꯁꯨ ꯇꯤꯟꯅꯕ ꯀꯔꯦ ꯅꯨꯡꯁꯤꯒꯅ ꯅꯨꯡꯁꯤ ꯇꯤꯟꯅꯕꯗ ꯃꯤꯁꯦ ꯀꯔꯦ ꯄꯨꯟꯅ ꯂꯩꯕ ꯃꯤꯁꯦ ꯃꯩꯇꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯄꯨꯟꯅ ꯂꯩꯕ ꯀꯔꯦ ꯑꯆꯧꯕ ꯀꯔꯦ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯩꯅ ꯆꯥꯎꯊꯣꯛꯏ ꯑꯩꯅ ꯆꯥꯎꯔꯦ ꯑꯩꯅ ꯇꯧꯔꯦ ꯑꯩꯅ ꯁꯤ ꯇꯧꯔꯦ ꯑꯩꯅ ꯉꯝꯃꯤ ꯅꯪ ꯉꯝꯗꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯕ ꯑꯩꯅ ꯍꯩꯇꯕꯗꯣ ꯅꯪꯅ ꯇꯥꯛꯄꯤꯕꯗꯣ ꯅꯪꯅ ꯍꯩꯔꯒ ꯅꯪꯅ ꯅꯦꯛꯁꯇ ꯅꯪ ꯑꯇꯣꯞꯄ ꯅꯪꯅ ꯈꯪꯗꯕ ꯃꯤꯗꯣ ꯅꯪ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯗꯨꯅꯤ ꯆꯥꯎꯈꯠꯇꯣꯏꯁꯦ ꯃꯤ ꯂꯩꯇꯔꯦ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯄꯁꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯇꯗꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯒꯦ ꯑꯩꯅ ꯉꯝꯃꯤ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯅ ꯑꯩꯅ ꯏꯁꯥꯅ ꯀꯔꯥꯏ ꯈꯪꯉꯦ ꯂꯣꯏ ꯈꯪꯉꯦ ꯑꯩꯅ ꯏꯁꯥꯅ ꯀꯔꯥꯏ ꯆꯥꯎꯈꯠꯄꯗꯣ ꯑꯗꯨ ꯆꯥꯎꯈꯠꯄ ꯀꯧꯕ ꯅꯠꯇꯦ ꯑꯩꯅ ꯈꯪꯕ ꯄꯣꯠꯇꯣ ꯅꯪꯅ ꯈꯪꯉꯦ ꯅꯪꯅ ꯈꯪꯕ ꯄꯣꯠꯇꯣ ꯅꯪꯅ ꯑꯇꯣꯞꯄꯗ ꯇꯥꯛꯄꯤꯔꯤ ꯅꯪꯅ ꯑꯇꯣꯞꯄꯗ ꯀꯔꯥꯏ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤ ꯗꯨꯒꯩꯅꯤ ꯆꯥꯎꯈꯠꯇꯣꯏꯁꯦ ꯃꯤꯇꯩ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯤ ꯑꯗꯨ ꯆꯥꯎꯈꯠꯄꯗꯤ ꯈꯪꯗꯦ ꯏꯁꯥꯅ ꯆꯥꯎꯈꯠꯂꯦ ꯏꯁꯥꯅ ꯀꯔꯥꯏ ꯄꯩꯁꯥ ꯄꯥꯏꯔꯦ ꯏꯁꯥꯅ ꯇꯧꯔꯦ ꯑꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯆꯥꯎꯈꯠꯄ ꯀꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯇꯧꯕ ꯈꯪꯕ ꯑꯩꯒꯤ ꯇꯧꯕ ꯈꯪꯗꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯀꯔꯤ ꯁꯨꯁꯃꯤꯇꯥ ꯁꯤꯁꯇꯔ ꯑꯩꯅ ꯈꯪꯕꯁꯦ ꯅꯪꯅ ꯉꯁꯤ ꯑꯩꯅ ꯇꯥꯛꯄꯤꯕꯁꯦ ꯅꯪꯅ ꯑꯇꯣꯞꯄꯗ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯌꯨꯀꯣ ꯑꯗꯨ ꯅꯪꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯤ ꯈꯪꯉꯦ ꯅꯪꯅ ꯇꯥꯛꯄꯤꯔꯤꯁꯦ ꯅꯪꯅ ꯈꯪꯉꯦ ꯅꯪꯅ ꯈꯪꯉꯒ ꯅꯪꯅ ꯑꯇꯣꯞꯄ ꯇꯥꯛꯄꯤꯕꯁꯦ ꯑꯁꯤꯅꯦ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯖꯦꯠꯅꯕ ꯃꯌꯥꯏꯗ ꯖꯦꯠꯅꯕ ꯈꯣꯠꯄꯁꯦ ꯁꯤ ꯇꯧꯕꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯁꯤ ꯃꯤꯇꯩ ꯃꯆꯥꯗ ꯁꯨꯃꯥꯏꯅ ꯖꯦꯠꯅꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯖꯦꯠꯅꯕꯁꯦꯅꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯆꯥꯎꯈꯠꯇꯦ ꯍꯥꯏꯁꯦ ꯁꯤꯅꯤ ꯆꯥꯎꯈꯠꯇꯕ ꯍꯥꯏꯁꯦ ꯃꯌꯥꯡ ꯃꯆꯥꯅ ꯆꯥꯎꯈꯠꯂꯤꯁꯦ ꯑꯁꯤ ꯄꯣꯏꯟꯇ ꯃꯌꯥꯡ ꯃꯆꯥꯗꯤ ꯀꯔꯤ ꯍꯥꯏ ꯑꯃꯅ ꯀꯔꯥꯏ ꯍꯩꯇꯕꯗꯣ ꯑꯃꯗ ꯇꯥꯛꯄꯤꯕꯗꯣ ꯑꯃꯅ ꯍꯩꯕꯗꯣ ꯑꯃꯗ ꯇꯥꯛꯄꯤꯕꯗꯣ ꯑꯁꯤꯅ ꯆꯥꯎꯈꯠꯂꯤꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯗ ꯀꯩꯗꯧꯏ ꯈꯪꯉꯕ ꯑꯩ ꯍꯩꯔꯦ ꯍꯥꯏꯅ ꯑꯩ ꯆꯥꯎꯈꯠꯂꯛꯏꯔꯦ ꯑꯩꯅ ꯀꯔꯤ ꯈꯪꯉꯦ ꯍꯥꯏꯅ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯈꯪꯗꯔꯦ ꯑꯗꯨꯃꯥꯏꯅ ꯆꯥꯎꯈꯠꯄꯁꯦ ꯆꯥꯎꯈꯠꯄ ꯀꯧꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏꯗꯤ ꯊꯥꯗꯣꯛꯑꯒꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯉꯁꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯗꯤ ꯆꯥꯎꯈꯠꯄ ꯑꯃ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤ ꯄꯤꯛꯄꯗꯒꯤ ꯑꯆꯧꯕꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯨꯇꯨꯕꯇ ꯀꯔꯤ ꯑꯦꯜ ꯕꯤ ꯍꯥꯏꯁꯅꯨ ꯚꯤꯗꯤꯑꯣ ꯍꯥꯏꯁꯅꯨ ꯑꯩꯗꯤ ꯌꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯂꯩ ꯌꯦꯡꯕꯤ ꯄꯨꯔꯥ ꯐꯨꯜ ꯋꯥꯁꯨ ꯇꯧꯕꯤ ꯑꯗꯨꯒ ꯄꯣꯏꯟꯇꯁꯨ ꯑꯩꯅ ꯀꯔꯤ ꯚꯤꯗꯤꯑꯣꯒꯤ ꯄꯣꯏꯟꯇꯁꯨ ꯑꯩꯅ ꯍꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯒ ꯑꯗꯨꯒ ꯑꯦꯜ ꯕꯤꯗ ꯂꯥꯛꯑꯁꯨ ꯑꯦꯜ ꯕꯤꯗ ꯁꯨꯃꯥꯏꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤ ꯅꯪ ꯀꯔꯤ ꯈꯔ ꯆꯥꯎꯁꯦ ꯑꯁꯤꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯁꯤ ꯆꯥꯎꯈꯠꯄ ꯇꯧꯗꯗꯤ ꯀꯃꯥꯏꯅ ꯅꯪ ꯃꯥꯡ ꯊꯥꯡꯗꯣꯏꯒꯦ ꯃꯥꯡ ꯊꯥꯡ ꯉꯝꯃꯣꯏꯕ ꯑꯗꯨꯗꯣ ꯃꯈꯜ ꯑꯗꯨꯅꯤ ꯑꯗꯨ ꯋꯥꯈꯜꯗꯣꯅꯦ ꯃꯊꯪ ꯑꯩꯈꯣꯏ ꯃꯤꯇꯩ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯒꯅꯦ ꯆꯥꯎꯈꯠꯇꯣꯏ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯄ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯑꯗꯨ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯨꯃꯥꯏꯅ ꯂꯩꯇꯦꯀꯣ ꯑꯇꯣꯞꯄꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩꯇꯦ ꯑꯅꯤꯃꯥ ꯅꯪꯒꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗꯣꯏ ꯍꯥꯏꯗꯣ ꯅꯪ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯗ ꯑꯥꯔꯖꯦꯗ ꯍꯥꯏꯌꯨ ꯑꯥꯔꯖꯦ ꯕꯥꯏꯗ ꯍꯥꯏꯌꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯥ ꯍꯦꯜꯞ ꯇꯧꯕꯤꯒꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯁꯨ ꯑꯩ ꯍꯦꯜꯞ ꯇꯧꯕꯤꯒꯦ ꯑꯩ ꯅꯉꯣꯟꯗꯩ ꯂꯨꯄꯥ ꯑꯃꯁꯨ ꯂꯧꯔꯣꯏꯌꯦ ꯈꯔ ꯃꯤꯗꯤ ꯂꯩꯅꯦ ꯀꯗꯥꯏ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯒ ꯃꯣꯅꯤꯇꯥꯏꯁ ꯍꯥꯏꯅꯤꯡꯕꯁꯨ ꯃꯤꯁꯨ ꯂꯩꯇꯦ ꯈꯔ ꯃꯤꯁꯨ ꯍꯥꯏ ꯑꯁꯤ ꯇꯥꯛꯅꯤꯡꯕ ꯃꯤꯁꯨ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯇꯥꯛꯅꯤꯡꯕ ꯑꯩꯅ ꯏꯁꯥꯅ ꯀꯔꯤ ꯄ꯭ꯔꯣꯐꯤꯠꯇꯣ ꯏꯁꯥꯒꯤ ꯑꯩ ꯌꯦꯡꯗꯦꯕ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯑꯩ ꯅꯣꯏꯒꯤ ꯀꯔꯤ ꯃꯣꯅꯤꯇꯥꯏꯁ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯤꯟ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯗꯤꯅꯦ ꯑꯩ ꯃꯤꯂꯤꯌꯟ ꯚ꯭ꯌꯨꯗ ꯀꯦ ꯚ꯭ꯌꯨ ꯀꯥꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯦꯛꯅꯤꯀꯦꯜꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯗꯤꯅꯦ ꯑꯩ ꯃꯌꯥꯝ ꯚ꯭ꯌꯨ ꯀꯥꯅꯤꯌꯦ ꯑꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯔꯤ ꯃꯣꯅꯤꯇꯥꯏꯁ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯅꯤꯇꯥꯏꯁ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯒ ꯄꯤꯟ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯗꯤꯅꯦ ꯑꯩ ꯚ꯭ꯌꯨ ꯌꯥꯝ ꯀꯥꯅꯤꯌꯦ ꯑꯅꯤꯃ ꯑꯩ ꯀꯅꯥꯝꯇ ꯉꯁꯤ ꯐꯥꯎꯕ ꯍꯦꯜꯞ ꯂꯧꯗꯦ ꯉꯁꯤ ꯐꯥꯎꯕ ꯍꯪꯉꯨ ꯀꯅꯥꯝꯇ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯆꯧꯕ ꯌꯨꯇꯨꯕꯔ ꯂꯩꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇ ꯑꯩ ꯐꯣꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯪꯁꯨ ꯍꯪꯗꯦ ꯑꯩ ꯏꯁꯥꯒꯤ ꯅꯣꯂꯦꯖꯇꯨꯅ ꯏꯁꯥꯅ ꯍꯥꯞꯆꯜꯂꯒꯅꯦ ꯉꯁꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯒ ꯏꯁꯥ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯏꯁꯥꯅ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯏꯅꯤ ꯑꯩ ꯀꯅꯥꯃꯗ ꯍꯪꯗꯦ ꯑꯗꯨꯕꯨ ꯑꯣꯟꯗ ꯍꯪꯉꯛꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯉꯁꯤ ꯐꯥꯎꯕ ꯃꯣꯏꯗꯁꯨ ꯀꯔꯤ ꯑꯩ ꯏꯒꯅꯣꯔ ꯇꯧꯗꯦ ꯃꯣꯏꯗꯁꯨ ꯑꯩꯅ ꯅꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯅꯤꯇꯥꯏꯁ ꯇꯧꯎ ꯁꯨꯃꯥꯏꯅꯇꯧꯔꯒ ꯑꯩ ꯀꯔꯤ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯃꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯟ ꯗ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯔꯛꯎ ꯋꯥꯆꯞꯇ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯏꯁꯇꯦꯞ ꯑꯗꯨ ꯏꯁꯇꯦꯞ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯏꯁꯇꯦꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯒ ꯃꯣꯅꯤꯇꯥꯏꯁ ꯇꯧꯍꯜꯂꯤꯅꯤ ꯑꯗꯨꯕꯨ ꯅꯣꯂꯦꯖꯇ ꯑꯩꯅ ꯊꯝꯃꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯤ ꯇꯦꯛꯅꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯁꯦꯝꯃꯗꯤꯅꯦ ꯑꯩ ꯚ꯭ꯌꯨ ꯃꯌꯥꯝ ꯀꯥꯟꯅꯤꯌꯦ ꯑꯅꯤꯃ
ꯑꯣꯀꯤꯅꯤ ꯑꯅꯤꯃ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥ ꯂꯩꯔꯤꯅꯤꯀꯣ ꯅꯣꯏ ꯑꯅꯤ ꯂꯩꯔꯤꯀꯣ ꯅꯣꯏ ꯇꯥꯔꯤꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯗꯤꯅꯦ ꯑꯩ ꯚ꯭ꯌꯨ ꯃꯌꯥꯝ ꯀꯥꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯆꯦꯅꯦꯜꯒꯤ ꯇꯦꯛꯅꯤꯀꯦꯜ ꯚꯤꯗꯤꯑꯣ ꯁꯦꯝꯃꯗꯤ ꯃꯌꯥꯝ ꯑꯩ ꯚ꯭ꯌꯨ ꯀꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯁꯦꯝꯅꯤꯡꯗꯦ ꯑꯩꯁꯨ ꯃꯆꯥ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯦꯝꯃꯤꯅꯤ ꯃꯌꯥꯝꯗ ꯁꯨꯝ ꯍꯦꯜꯞ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯇꯅꯤ ꯍꯥꯏ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯍꯦꯜꯞ ꯇꯧꯕꯤꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯀꯗꯥꯏ ꯁꯨꯃꯥꯏꯅ ꯐꯠꯇꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯃꯥꯏꯅ ꯐꯠꯇꯕꯁꯨ ꯀꯅꯥꯃꯨꯛꯇ ꯐꯠꯇꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗ ꯀꯗꯥꯏ ꯋꯥꯔꯤ ꯇꯥꯅꯤꯡꯕ ꯀꯔꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕ ꯈꯪꯗꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯦꯡꯗꯣꯛ ꯍꯥꯏꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯦꯡꯗꯣꯛꯎ ꯍꯥꯏꯅꯣꯅꯦ ꯉꯁꯥꯏ ꯃꯣꯏꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯄꯦꯛ ꯀꯌꯥ ꯊꯩ ꯑꯗꯨ ꯀꯌꯥ ꯊꯩ ꯑꯗꯨ ꯋꯥꯔꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄ ꯑꯃ ꯀꯔꯦ ꯋꯥꯔꯤ ꯑꯣꯟꯗ ꯁꯦꯡꯗꯣꯛ ꯍꯥꯏꯅꯦ ꯑꯗꯨꯕꯨ ꯑꯗꯨ ꯑꯩ ꯁꯦꯡꯗꯣꯛꯇꯣꯏꯔ ꯍꯥꯏꯁꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯆꯝꯕ ꯑꯗꯨ ꯀꯩꯅꯣ ꯋꯥꯔꯤꯅꯦ ꯑꯗꯨ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏ ꯁꯨ ꯌꯥꯝ ꯆꯥꯎꯕ ꯋꯥꯔꯤꯗꯨ ꯅꯠꯇꯦ ꯑꯗꯨ ꯋꯥꯔꯤꯗꯨ ꯄꯤꯁꯛꯄ ꯋꯥꯔꯤꯗꯨꯕꯨ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯄꯤꯡꯀꯤꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯦꯡꯗꯣꯛꯎ ꯍꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯦꯡꯗꯣꯛꯇꯣꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯅ ꯋꯥꯔꯤ ꯁꯦꯡꯗꯣꯛꯇꯣꯏꯔ ꯑꯩꯁꯦ Kaya dumi-dum. Nang pek thakira thawira nang injo na thawni. ꯑꯗꯨꯅꯤ ꯑꯩꯗꯣ ꯄꯦꯛ ꯊꯛꯀꯦꯔꯥ ꯊꯧꯗꯣ ꯍꯥꯏ ꯑꯗꯨ ꯀꯔꯤꯝ ꯅꯠꯇꯦꯗ ꯑꯗꯨ ꯋꯥꯔꯤꯗꯨꯕꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯍꯜꯂꯛꯑꯒ ꯑꯩꯕꯨ ꯋꯥꯔꯤ ꯁꯦꯡꯗꯣꯛ ꯑꯩꯕꯨ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ Wari no sing do waido. ꯈꯪꯗꯦꯍꯦ Biga saiden. ꯑꯗꯨꯅꯤ ꯃꯥ ꯀꯗꯥꯏ ꯋꯥꯏꯇꯤꯁꯤꯅꯦ ꯏꯁꯥꯒꯤ ꯀꯅꯦ ꯀꯣꯟꯇꯦꯟ ꯊꯥꯡꯒꯠꯂꯨ ꯏꯁꯥꯒꯤ ꯀꯗꯥꯏ ꯚꯤꯗꯤꯑꯣꯗ ꯐꯥꯎꯍꯜꯂꯨ ꯑꯗꯨꯅ ꯕꯦꯁꯅꯤꯀꯣ ꯀꯗꯥꯏ ꯑꯩꯈꯣꯏ ꯈꯔ ꯇꯤꯟꯅꯩꯁꯦꯅꯦ ꯂꯥꯁꯇꯒꯅꯦ ꯀꯗꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯤꯟꯅꯩꯁꯦ ꯂꯥꯁꯇꯅꯦ ꯀꯩ ꯌꯦꯡꯊꯤꯅꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯁꯤꯁꯦ ꯌꯦꯡꯊꯤꯅꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤꯁꯦ ꯅꯪ ꯆꯦꯅꯦꯜ ꯆꯥꯎꯔꯗꯤꯅꯦ ꯅꯪ ꯌꯦꯡꯊꯤꯕ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯤ ꯋꯥꯔꯤ ꯑꯁꯤꯅꯤ ꯇꯥꯏꯁꯦ ꯅꯪꯅ ꯉꯁꯤ ꯀꯔ 5K ꯐꯥꯔꯣꯅ ꯅꯉꯣꯟꯗ ꯌꯦꯡꯊꯤꯅꯕ ꯃꯤ ꯌꯥꯎꯔꯛꯑꯅꯤ ꯍꯣꯏ ꯃꯥꯗꯤ ꯉꯁꯥꯏꯗ ꯑꯃꯗ ꯂꯩꯔꯝꯃꯤ ꯉꯁꯤ ꯃꯥ 5K ꯀꯥꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯌꯦꯡꯊꯤꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯅꯤ ꯇꯜꯂꯤꯁꯦ Migi achoba jeng namdaba. ꯈꯔ ꯆꯦꯅꯦꯜ ꯈꯔ ꯆꯥꯎꯈ꯭ꯔꯗꯤꯅꯦ ꯅꯪ ꯑꯩ ꯅꯪꯒꯤ ꯃꯈꯥ ꯂꯩꯔꯕꯅꯤꯅ ꯅꯪꯅ ꯍꯦꯡ ꯆꯥꯎꯈ꯭ꯔꯗꯤꯅꯦ ꯅꯉꯣꯟꯗ ꯀꯅꯥ ꯃꯤꯅ ꯍꯥꯏ ꯏ ꯃꯥ ꯑꯅꯤꯃꯥꯁꯦ ꯁꯨꯃꯥꯏꯅ ꯆꯦꯅꯦꯜ ꯆꯥꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯆꯥꯎꯈꯤꯅꯣ ꯀꯃꯥꯏꯅ ꯇꯧꯈꯤꯅꯣ ꯀꯔꯤ ꯇꯧꯅ ꯆꯥꯎꯈꯤꯅꯣ ꯅꯪꯒꯤ ꯋꯥꯊꯤ ꯉꯥꯡꯉꯛꯑꯅꯦꯕ ꯈꯔꯅꯤ ꯃꯇꯨꯡꯗ Na isa ni. ꯍꯣꯏ ꯆꯨꯝꯃꯤ ꯑꯅꯤꯃ ꯀꯗꯥꯏꯗꯅꯣ ꯀꯁꯥꯔꯗꯅꯤ ꯑꯗꯨꯅꯤꯗ ꯑꯅꯤꯃ ꯀꯔꯤꯝ ꯈꯟꯗꯦꯗ ꯑꯩ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯋꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯔꯣꯏꯗ ꯑꯩ ꯍꯟꯗꯛ ꯑꯩ ꯑꯇꯩ ꯁꯞꯄꯣꯔꯠ ꯇꯧꯔꯔꯣꯏ ꯀꯅꯥꯝꯇ ꯑꯩ ꯌꯥꯔꯦ ꯑꯩ ꯑꯦꯜꯕꯤꯗ ꯀꯅꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯔꯣꯏ ꯑꯩ ꯃꯌꯥꯝꯗ ꯑꯦꯜꯕꯤ ꯁꯨꯁꯃꯤꯇꯥ ꯁꯤꯁꯇꯔꯒꯤ ꯑꯦꯜꯕꯤ ꯍꯥꯏꯁꯅꯨ ꯑꯩ ꯀꯗꯥꯏ ꯃꯇꯝ ꯐꯪꯗꯁꯨ ꯀꯗꯥꯏ ꯄꯨꯡ 6 ꯃꯈꯥꯏꯗ ꯂꯥꯛꯑꯒ ꯁꯨꯁꯃꯤꯇꯥ ꯁꯤꯁꯇꯔꯒꯤ ꯑꯦꯜꯕꯤ ꯌꯥꯎꯏ ꯍꯪꯉꯨ ꯃꯥꯗ ꯁꯨꯁꯃꯤꯇꯥ ꯁꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯩꯅ ꯄꯨꯡ ꯀꯗꯥꯏ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯌꯥꯎꯏ ꯑꯩꯅ ꯑꯩ ꯊꯕꯛ ꯂꯣꯏꯔꯒ ꯑꯩ ꯊꯕꯛ ꯁꯨꯇꯤ ꯐꯪꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯑꯒ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯄꯨꯡꯈꯥꯏꯕꯧ ꯑꯣꯏꯔꯁꯨ ꯌꯥꯎꯏ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯗ ꯁꯨꯝ ꯌꯥꯎꯏꯗ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯖꯍꯥꯡꯒꯤ ꯑꯦꯜꯕꯤꯁꯅꯨ ꯑꯅꯤꯃ ꯅꯪꯒꯤ ꯑꯦꯜꯕꯤ ꯑꯣꯏꯔꯁꯅꯨ ꯅꯪꯒꯤ ꯑꯦꯜꯕꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯏ ꯑꯅꯤꯃꯥꯒꯤ ꯑꯦꯜꯕꯤ ꯍꯥꯏꯔꯣ ꯁꯨꯁꯃꯤꯇꯥꯒꯤ ꯑꯦꯜꯕꯤ ꯍꯥꯏꯔꯣ ꯏꯆꯦ ꯕꯦꯝꯆꯥꯒꯤ ꯑꯦꯜꯕꯤ ꯍꯥꯏꯔꯣ ꯑꯅꯨꯒꯤ ꯑꯦꯜꯕꯤ ꯍꯥꯏꯔꯣ ꯗꯤꯌꯥꯒꯤ ꯑꯦꯜꯕꯤ ꯂꯣꯏ ꯗꯨꯅꯤꯌꯥ ꯚꯔꯒꯤ ꯑꯦꯜꯕꯤ ꯑꯩ ꯌꯥꯎ ꯉꯝꯃꯤ ꯃꯇꯝ ꯐꯪꯗꯁꯨ ꯃꯌꯥꯝꯒꯤ ꯁꯨꯝ ꯑꯦꯜꯕꯤ ꯌꯥꯎꯏꯗ ꯑꯩꯅ ꯍꯟꯗꯛ ꯑꯇꯩ ꯌꯥꯎꯔꯔꯣꯏ ꯑꯦꯜꯕꯤꯒ ꯑꯩ ꯇꯜꯂꯦ ꯑꯩ ꯌꯥꯎꯔꯔꯣꯏ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯗꯨ ꯌꯥꯎꯔꯒ ꯏꯁꯥꯒꯤ ꯀꯣꯟꯇꯦꯟꯗꯅꯦ ꯏꯁꯥ ꯀꯣꯟꯇꯦꯟꯗ ꯐꯖꯔꯗꯤꯅꯦ ꯃꯋꯥ ꯂꯧꯗꯦ ꯀꯅꯥꯝ ꯑꯗꯨ ꯈꯪꯉꯣ Loidore. ꯏꯆꯟ ꯃꯧꯃꯤꯇꯥꯁꯨ ꯂꯩꯌꯦ ꯏꯆꯟ ꯃꯧꯃꯤꯇꯥ ꯂꯩ ꯑꯗꯨꯅ ꯍꯔ ꯕꯥꯠ ꯑꯩꯅ ꯑꯥꯖꯒꯤ ꯌꯥꯎꯕ ꯉꯝꯗꯕ ꯑꯩ ꯍꯥꯏꯗꯦꯗ ꯑꯩ ꯀꯔꯤ
19 like that RJ ꯑꯗꯨꯒ ꯀꯁꯥꯟꯇ ꯃꯃꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯦ. yawi dengan memitana 19 like that 19 like RJ itu memita tu lah itu memita welcome gani mana kaya ai tanana LB tawdi mai handak se tanna LB tawdi handak se tu gagi itu memita kaya ba hai ni mai tu gani mana kaya ba cheni mita tu gagi sumita sisna kaya ba RJ na har bar jawi aina RJ gi yawba ngamdaba ai nungai haude da ai susuna sida karim khande da du hai RJ kari hijang chage iche kare momita iron bai che momita kari hijang chage ngasai sinju do char bai che momita ngasai sinju do kare kaino ako piti ko ngasai kare manipur de pakpo do kaino amodo nte smana kakpo do thambo thamchet iche momita ngasai thamchet pakpo do thambo ra thamchet ni adu ngasai iche momita laibo da idi jam chaning mana sinju do nate he sumana kare kaino do mula do mai do bodo ꯑꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯕꯅꯣ ꯑꯃꯗꯨꯗꯤ ꯊꯝꯕꯧꯅꯦ thambo nate he ꯑꯃꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯕ ꯈꯪꯗꯦ ꯏꯕꯦꯅ ꯄꯨꯔꯛꯄꯗꯣ ꯅꯅꯤ ꯖꯦꯟꯗꯦꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ thamchet ra kaino khande ꯏꯕꯦꯅ ꯄꯨꯔꯛꯄꯅꯦ ꯍꯥꯏꯕ ꯖꯦꯟꯗꯦꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ sumana ka jamna ꯈꯪꯗꯦ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯊꯝꯕꯧꯔ ꯀꯩꯅꯣ ꯀꯧꯕꯅꯤ ꯊꯝꯕꯧꯔ ꯀꯩꯅꯣ ꯀꯧꯕꯅꯤ 시가 푸네. ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯆꯦ ꯃꯤꯇꯥ ꯑꯥꯔꯆꯦ ꯊꯦꯃꯣ ꯑꯥꯔꯦ ꯊꯝꯃꯣꯏ ꯅꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯦ ꯑꯣꯟꯗ ꯋꯥ ꯉꯥꯡꯍꯟꯒꯅꯨꯀꯣ ꯑꯩꯁꯦ ꯁꯨꯁꯃꯤꯇꯥ ꯑꯥꯔꯖꯦ ꯊꯝꯃꯨꯒ ꯍꯥꯏꯔꯛꯀꯅꯨ ꯑꯥꯔꯖꯦ ꯀꯔꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ 20 ꯂꯥꯏꯛ ꯗꯟ ꯀꯩꯅꯣꯗ ꯑꯥꯔꯖꯦ ꯀꯩꯗꯧꯔꯒꯦ ꯊꯦꯃꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯏꯆꯧꯃꯤꯗ ꯃꯣꯏ ꯍꯥꯏꯔꯛꯏꯅꯤ ꯂꯥꯏꯛ ꯗꯟ ꯑꯗꯨꯒꯤ ꯁꯦꯝꯃꯤꯗꯅ ꯊꯝꯕꯧ ꯏꯆꯧꯃꯤꯗ ꯊꯝꯕꯧꯅꯤꯅꯦ ꯑꯩꯅ ꯀꯔꯥꯏ ꯑꯩꯈꯣꯏ ꯀꯔꯥꯏ ꯏꯆꯦꯟꯁꯤꯡꯗꯣ ꯀꯔꯥꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯃꯣꯏꯅ ꯊꯝꯕꯧ ꯄꯣꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯀꯔꯥꯏ ꯃꯨꯂꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯀꯦꯁ ꯀꯛꯄꯗ ꯀꯔꯥ ꯃꯨꯂꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯀꯣꯛ ꯂꯥꯎꯕꯗ ꯁꯤꯡꯖꯨꯒ ꯍꯥꯞꯄꯒ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯅ ꯉꯁꯥꯏ ꯎꯕꯗꯣ ꯑꯩ ꯆꯥꯅꯤꯡꯕꯅ ꯑꯗꯨꯗꯣ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯅ ꯎꯄꯥꯏ ꯅꯥꯏ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯐꯪꯗ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛꯈ꯭ꯔꯦ ꯆꯍꯤ ꯑꯃ ꯃꯉꯥ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯐꯪꯉꯦ ꯑꯗꯨ ꯊꯝꯕꯧꯗꯣ ꯌꯥꯝ ꯐꯖꯩꯑꯕ ꯑꯗꯨꯗꯣ ꯆꯥꯅꯤꯡꯕꯗꯨꯒꯤ ꯑꯩꯈꯣꯏ ꯊꯝꯆꯦꯠ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯂꯣꯛꯇꯥꯛꯇ ꯄꯥꯟꯕꯗꯣ ꯏꯆꯦ ꯂꯣꯛꯇꯥꯛꯇ ꯀꯔꯤ ꯊꯝꯆꯦꯠꯇ ꯀꯩꯅꯣꯗꯨꯗ ꯀꯔꯤ ꯃꯅꯥꯗꯣ ꯁꯤꯡꯖꯨꯗ ꯍꯥꯞꯄꯒ ꯆꯥꯕꯗꯣ ꯑꯁ ꯑꯗꯨ ꯑꯩ ꯌꯥꯝ ꯊꯝꯕꯥꯜꯒꯤ ꯃꯅꯥꯗꯣ ꯑꯗꯨꯃꯛ ꯆꯥꯅꯤꯡꯉꯤꯗ ꯃꯅꯤꯄꯨꯔ ꯂꯥꯛꯑꯗꯤ ꯑꯗꯨ ꯆꯥꯒꯦ ꯈꯜꯂꯤꯅꯤ ꯑꯗꯨꯒꯤ ꯁꯨꯁꯃꯤꯅꯥꯁꯤꯅ ꯀꯔꯤꯕ ꯆꯦꯅꯤꯃꯥ ꯅꯪꯁꯨ ꯍꯟꯗꯛꯇ ꯇꯥꯎ ꯑꯩ ꯀꯔꯤ ꯍꯟꯖꯤꯛꯇ ꯇꯥꯎ ꯑꯩꯔꯥ ꯏꯁꯨꯅꯤ ꯑꯗꯨꯒꯤ ꯁꯨꯁꯃꯤꯅꯥꯅ ꯑꯗꯨꯒ ꯃꯃꯤꯇꯥ ꯆꯅꯅꯤ ꯃꯥꯁꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯨꯒꯤ ꯁꯨꯁꯃꯤꯅꯥꯁꯤꯅ ꯀꯔꯤꯕ ꯆꯅꯥ ꯊꯣꯡꯉꯤ ꯆꯦ ꯑꯕꯣ ꯏꯆꯦ ꯍꯜꯂꯛꯇ꯭ꯔꯤ ꯏꯆꯦ ꯗꯦꯠ 19 20ꯗ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯅꯤꯃꯥꯅ ꯀꯔꯤꯕ ꯑꯅꯤꯃꯥꯅ ꯀꯔꯤꯕ ꯆꯦ ꯃꯤꯇꯥ ꯃꯅꯤꯄꯨꯔꯗꯅꯤ ꯑꯗꯨꯒꯤ ꯃꯣꯃꯤꯇꯥꯁꯤꯅ ꯀꯔꯤꯕ ꯊꯝꯅꯥ ꯍꯥꯏꯕꯅꯤ ꯊꯝꯅꯥꯔ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯃꯤꯇꯥ ꯑꯗꯨꯗ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩꯕꯣ ꯃꯅꯥꯗꯣ ꯍꯥꯞꯆꯤꯜꯂꯒ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯃꯩꯀꯥꯄꯤ ꯈꯨꯃꯟꯅ ꯀꯔꯤ ꯃꯅꯥꯗꯨꯒ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯕꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯨꯛꯕꯥꯡꯗ ꯑꯩꯁꯨ ꯆꯥꯗꯦꯗ ꯁꯤꯡꯖꯨꯗꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯃꯅꯤꯄꯨꯔ ꯆꯠꯂꯗꯤ ꯆꯥꯅꯤꯌꯦ ꯑꯗꯨꯗꯣ ꯁꯤꯡꯖꯨ ꯍꯥꯏ ꯅꯠꯇꯦ ꯊꯝꯃꯒ ꯁꯤꯡꯖꯨ ꯑꯗꯨ ꯍꯥꯞꯄꯒ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯃꯅꯥꯗꯨꯒ ꯑꯗꯨꯒ ꯁꯨꯁꯃꯤꯅꯥꯁꯤꯅ ꯀꯔꯤꯕ ꯇꯝꯅ ꯈꯦꯆꯤ ꯍꯥꯞꯄ ꯀꯔꯤ ꯊꯝꯅꯥ ꯈꯦꯆꯤ ꯍꯥꯞꯄ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯀꯔꯤꯕ ꯍꯣꯏ ꯑꯅꯤꯃꯥ ꯃꯅꯤꯄꯨꯔꯗꯅꯤ ꯌꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯗꯨꯅꯤ ꯆꯥꯅꯤꯡꯉꯤꯗꯣ ꯊꯝꯕꯥꯔ ꯀꯩꯅꯣ ꯊꯝꯕꯣꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯔꯦ ꯀꯩꯅꯣꯗ ꯐꯪꯕꯗꯣ ꯂꯣꯛꯇꯥꯛꯇ ꯐꯪꯕꯗꯣ ꯂꯣꯛꯇꯥꯛꯇ ꯀꯔꯤ ꯃꯅꯥꯗ ꯐꯪꯕꯗꯣ ꯑꯗꯨꯅꯤ ꯆꯥꯅꯤꯡꯉꯤꯁꯦ ꯑꯅꯤꯃꯥꯅ ꯀꯔꯤꯕ ꯆꯦ ꯃꯤꯇꯥ ꯂꯨꯍꯣꯡꯕꯗ ꯄꯦꯅꯥ ꯈꯣꯡꯕꯗꯣ ꯐꯖꯩ ꯑꯗꯨ ꯑꯩꯗꯤ ꯕꯦꯜ ꯖꯩꯕꯅ ꯄꯥꯝꯃꯤꯕꯣ ꯍꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯃꯇꯦꯛ ꯌꯦꯡꯉꯝꯃꯒ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯗ ꯐꯨꯜ ꯋꯥꯁ ꯇꯧꯗ꯭ꯔꯤꯗ ꯑꯩ ꯁꯨꯝ ꯀꯣꯟꯅ ꯇꯧꯔꯛꯀꯦꯀꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯂꯣꯏꯗ꯭ꯔꯤ ꯅꯪ ꯂꯣꯏꯗꯣꯔꯦ ꯊꯃꯟꯇ ꯑꯅꯧꯕꯗꯨꯅ ꯀꯨꯞꯅ ꯆꯥꯕ ꯑꯔꯤꯕꯗꯨ ꯀꯤꯁ꯭ꯔꯤ ꯍꯥꯞꯄ ꯀꯔꯤ ꯊꯝꯃꯣꯏꯁꯤꯒ ꯅꯥꯈꯣ ꯈꯇꯪ ꯑꯦꯜꯕꯤ ꯂꯣꯏꯁꯟꯗꯣꯔꯦ ꯅꯥꯈꯣ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯦꯅꯦ ꯄꯨꯡ ꯕꯥꯔꯣ ꯍꯦꯜꯂꯦꯅꯦ ꯅꯥꯈꯣꯅꯦ ꯄꯨꯡ ꯕꯥꯔꯣ ꯍꯦꯜꯂꯦ ꯑꯩ ꯗꯇꯥꯗꯩ ꯌꯦꯡꯉꯤꯔꯣ ꯅꯪ ꯊꯝꯅꯥꯗ ꯑꯅꯧꯕꯗꯨꯅ ꯀꯔꯤ
나코네 고민해 봐기 나코네 Ai data off to. ꯊꯝꯅꯥꯗ ꯑꯅꯧꯕꯗꯨꯅ ꯀꯣꯠꯅ ꯆꯥꯕ ꯑꯔꯤꯕꯗꯣ ꯈꯦꯆ꯭ꯔꯤ ꯍꯥꯞꯄ Hotspot pu pi de ne ma ai mobile data jing ni se jing ma. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ Ai ꯈꯪꯗꯦ ngonde nangonde hotspot ai data off to. Ai data. ꯃꯌꯥꯝꯁꯨ ꯎꯔꯕ ꯗꯇꯥ ꯑꯣꯐ ꯇꯧꯒꯥꯏ ꯃꯥꯒꯤ ꯗꯥꯇꯥꯁꯦ ꯀꯗꯥꯏ Net loi doi ni. ꯀꯗꯥꯏ ꯖꯣꯛꯅ ꯊꯝꯃꯤ ꯌꯦꯡꯉꯨꯅ ꯍꯣꯏ ꯇꯧꯈ꯭ꯔꯦ ꯁꯤꯗ Tau gore pi go. Loi mang cái ne. Bi se ꯁꯨ 슈슈니. baro hilamin ne. Sui so boy doi de. ꯑꯗꯨꯒꯤ ꯁꯨꯁꯃꯦꯁꯤꯅ ꯀꯔꯤꯕ ꯄꯦꯇꯦ ꯇꯨꯝꯗ꯭ꯔꯤ ꯄꯦꯇꯦ ꯉꯥꯡꯉꯦ ꯄꯦꯇꯦ ꯉꯥꯡꯕꯅ ꯄꯨꯡ ꯕꯥꯔꯣ ꯍꯦꯛꯇ ꯇꯨꯝꯃꯤꯅꯤ ꯏꯆꯦ ꯁꯨꯁꯃꯤꯇꯥ ꯁꯨꯁꯃꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯤꯇꯥ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯌꯨꯇꯨꯕꯁꯦ ꯁꯥꯊꯤꯅ ꯇꯜꯂꯦ ꯀꯔꯤꯒꯤ ꯇꯜꯂꯤꯕ ꯀꯩꯒꯤ ꯇꯜꯂꯤꯕ Pesan de ba. Tau bo. Net to off ai gi. ꯇꯧꯔꯦ ꯁꯨꯁꯃꯤꯇꯥꯅ ꯗꯇꯥ ꯍꯨꯔꯥꯟꯂꯝꯃꯦ ꯗꯇꯥ ꯍꯨꯔꯥꯟꯂꯝꯃꯦ ꯑꯩꯅ ꯍꯨꯔꯥꯟꯈꯔꯦ ꯗꯥꯇꯥꯁꯦ ꯌꯥꯝꯅ ꯀꯔꯦ ꯂꯨꯅ ꯊꯝꯃꯤꯕꯣ ꯅꯨꯄꯤ ꯅꯤꯄꯥꯗꯒꯤ ꯂꯨꯅ ꯊꯝꯃꯤꯕꯣ ꯀꯣꯏꯅꯕꯗꯤ ꯍꯦꯜꯂꯦꯗ ꯗꯥꯇꯥꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯃꯨꯕꯤꯗꯅ ꯀꯔꯦ ꯑꯥꯔꯖꯦ ꯋꯥꯔꯧꯗꯦ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯉꯝꯗꯦ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯎꯅꯕꯒ ꯆꯠꯄꯒ ꯁꯪꯗ꯭ꯔꯦ ꯍꯣꯏꯅꯦ ꯏꯆꯦ ꯃꯣꯕꯤꯇꯥ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤꯝ ꯋꯥꯔꯧꯗꯦꯗ ꯏꯆꯦ ꯃꯣꯕꯤꯇꯥ ꯑꯩꯈꯣꯏ ꯋꯥꯔꯧꯗꯦꯍꯦ Tap na biro. ꯑꯩ ꯀꯔꯤꯝ ꯋꯥꯔꯧꯗꯦꯗ ꯑꯗꯨꯗꯤ ꯌꯨꯝꯗ Gai ni. ꯃꯄꯥꯝꯗ ꯆꯠꯂꯗꯤ ꯀꯔꯤ ꯃꯌꯥꯝꯁꯨ ꯀꯔꯤ Tap na lang ai. ꯕꯤꯖꯤ ꯑꯣꯏꯕꯅꯦ ꯑꯗꯨꯁꯨ ꯈꯪꯉꯦꯕ ꯀꯔꯤꯝ ꯋꯥꯔꯧꯗꯦ ꯉꯁꯥꯏ ꯏꯆꯦ ꯃꯣꯕꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯣ ꯀꯔꯤ ꯑꯦꯜꯕꯤ ꯌꯦꯡꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯦꯜꯕꯤꯗꯣ ꯑꯩꯗꯤ ꯈꯜꯂꯤꯀꯣ ꯃꯅꯤꯄꯨꯔꯗ ꯆꯠꯅꯤꯡꯕꯅ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯦ ꯃꯣꯕꯤꯇꯥꯅ ꯕꯖꯥꯔ ꯇꯧꯕꯗꯣ ꯌꯥꯝꯅ ꯀꯔꯤ ꯆꯠꯅꯤꯡꯕꯅ ꯉꯥꯔꯤ ꯀꯔꯤ ꯐꯪꯕ ꯎꯀꯥꯕꯤ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯀꯔꯤ ꯐꯪꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯤꯡꯕꯅ ꯑꯩ ꯆꯠꯅꯤꯡꯕꯅ ꯑꯩꯗꯤ ꯀꯔꯤ ꯏꯆꯦ ꯃꯣꯕꯤꯇꯥ ꯈꯪꯗꯦ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯄ ꯐꯪꯗꯣꯏꯅꯣ Tap na ꯈꯪꯗꯦ lang wai tadra. ꯏꯇꯥꯎ ꯕꯤꯅꯣꯗ ꯂꯩꯕꯅꯤ ꯏꯇꯥꯎ ꯕꯤꯅꯣꯗ ꯀꯔꯝꯕ ꯃꯇꯝꯗ ꯎꯅꯗꯣꯏꯅꯣ ꯁꯤꯅꯤ ꯈꯜꯂꯤꯁꯦ ꯏꯇꯥꯎ ꯕꯤꯅꯣꯗꯀꯗꯤ ꯅꯣꯡꯃꯗꯤ ꯎꯅꯒꯦ ꯍꯥꯏ ꯈꯜꯂꯤꯅꯤ ꯏꯆꯦ ꯃꯣꯕꯤꯇꯥ ꯈꯪꯗꯦ ꯀꯔꯝꯕ ꯃꯇꯝ ꯎꯅꯕ ꯐꯪꯗꯣꯏꯅꯣ ꯏꯆꯦ ꯃꯤꯇꯥ ꯌꯦꯡꯒꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯗꯨꯗꯒꯤ ꯅꯤꯃꯥ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕꯗꯤ ꯄꯦꯅꯥꯅ ꯇꯧꯕꯗꯧꯅꯤ ꯍꯥꯏꯌꯦ ꯑꯠꯆꯥ ꯑꯗꯨꯒ ꯅꯤꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯤꯇꯥ ꯑꯩꯗꯤ ꯐꯨꯜ ꯋꯥꯁ ꯇꯧꯈꯤꯕꯅꯤ ꯍꯥꯏ ꯏꯆꯦ ꯃꯣꯕꯤꯇꯥꯒꯤ ꯚꯤꯗꯤꯑꯣꯗꯣ 22 ꯃꯤꯅꯤꯠꯀꯤ ꯚꯤꯗꯤꯑꯣꯔ 24 ꯃꯤꯅꯤꯠꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯅꯤ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯒ ꯏꯆꯦ ꯃꯣꯕꯤꯇꯥꯅ ꯍꯣꯏ ꯁꯨꯁꯃꯤꯇꯥ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥ ꯁꯤꯖꯤꯟꯅ ꯃꯆꯥꯇꯣꯟ ꯇꯨꯝꯗ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯂꯣꯛ ꯑꯔꯨꯝ ꯈꯨꯅ ꯂꯩꯔꯦ ꯑꯠꯆꯥ ꯃꯇꯝꯅ ꯇꯧꯏꯅꯤ ꯑꯗꯨꯒ ꯍꯣꯏ ꯆꯦ ꯃꯤꯇꯥ ꯄꯦꯅꯥꯅ ꯇꯧꯅꯩ ꯌꯥꯏ ꯑꯗꯨꯗꯒꯤ ꯃꯣꯕꯤꯇꯥꯆꯟ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯃꯥ ꯑꯗꯨꯗꯒꯤ ꯃꯣꯕꯤꯇꯥꯆꯟꯅ ꯍꯣꯏ ꯌꯥꯏ ꯑꯗꯨ ꯏꯆꯦ ꯃꯣꯕꯤꯇꯥ ꯀꯔꯤ ꯆꯪꯅꯣ ꯏꯆꯦ ꯃꯣꯕꯤꯇꯥ ꯉꯁꯥꯏ ꯁꯤꯡꯖꯨ ꯆꯥꯕ꯭ꯔꯥ ꯁꯤꯡꯖꯨ ꯚꯤꯗꯤꯑꯣ ꯇꯧꯕ꯭ꯔꯣ ꯑꯩꯗꯤ ꯕꯤꯅꯣꯠ ꯎꯅꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯔꯦ ꯍꯥꯏ ꯍꯣꯏꯅꯦ ꯏꯆꯦ ꯃꯣꯕꯤꯇꯥ ꯕꯤꯅꯣꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯏꯅꯦ ꯚꯤꯗꯤꯑꯣꯒꯤ ꯚꯤꯗꯤꯑꯣ ꯏꯇꯥꯎ ꯕꯤꯅꯣꯠꯀꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯎꯔꯦꯗ ꯏꯆꯦ ꯃꯣꯕꯤꯇꯥꯒ ꯑꯗꯨꯗꯒꯤ ꯅꯣꯏꯒꯤ ꯏꯆꯦ ꯑꯅꯤꯃꯛ Nama. ꯏꯅꯦꯝꯃꯒ ꯂꯥꯛꯄꯗꯣ ꯎꯈꯔꯦ ꯏꯆꯦ ꯃꯣꯕꯤꯇꯥꯁꯦ ꯌꯥꯝ ꯐꯖꯔꯝꯃꯤꯅꯦ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ ꯏꯆꯦ ꯃꯣꯕꯤꯇꯥꯁꯦ ꯌꯥꯝ ꯐꯖꯅ ꯀꯦꯔꯒ ꯂꯥꯛꯏꯔ ꯈꯪꯗꯦ ꯌꯥꯝꯅ Nalami ai. Masak fajathoy ꯌꯥꯝ ai. ꯃꯁꯛ ꯐꯖꯊꯣꯛꯑꯦꯕ Ongang chu. ꯑꯩ ꯃꯤꯇꯅ ꯍꯩꯇꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯐꯠꯇꯕ Nalami ang nang wari ꯍꯣꯏ do to. ꯉꯥꯡꯒꯅꯨꯅꯦ ꯑꯩ ꯈꯪꯗꯦꯕ ꯑꯩ ꯏꯆꯦ ꯃꯣꯕꯤꯇꯥꯁꯨ ꯈꯪꯉꯤꯅꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯑꯩꯁꯦ ꯀꯔꯤ ꯃꯤꯅꯣ ꯍꯥꯏꯗꯣ Aire. হাইরে জ্বালা মণিপুৰী জানি না তো জ্বালা হৈছে ৰে দুগাই নুংসি পান্থং ব্ৰ লাই হাই আৰ্য ব্ৰ নমস্তে নমস্তে দুগাইचे মমিতা খুরুমজারি দুগাই সুস্মিতা na kanay ba sister ay phone comment yam chappe ay acha ani mana kanay ba binod kadi udri handakti kaino ne binod ki video daw nang udra ni ma sigira nang ani ma Jeng amoy do na. ani ma binod ki video da jengo ay che momita jaw bani দুগি মিটেল লোন প্রবলেম বহুত প্রবলেম হয়েছে রে আমার আমি অলপ অলপ বেশি প্রবলেম হয়েছে মিথুনত আমি জানি না তো বেশি প্রবলেম হয়েছে দুগি সুস্মিতা সেশন করাইবা যে মমি আর যে থাকাত চেদি সে তাদ্রো নংবু আই থাকাত পানি যে মমি দাদা 이제 뭐이다 잠 퍼자구나 난 그래 뭐 어느 놈이 두고 하이닝 아이 때는 타갈 처리 해 두디 이제 뭐이다나 ꯑꯩ ꯕꯤꯅꯣꯗ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯅ ꯀꯔꯤ ꯃꯃꯤꯡꯗ ꯈꯨꯝꯖꯤꯜꯂꯒ ꯆꯪꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤ ꯀꯔꯤ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯁꯨꯁꯃꯤꯇꯥ ꯑꯗꯨꯒꯤ ꯁꯨꯁꯃꯤꯇꯥꯅ
broken ꯃꯤꯇꯩꯂꯣꯟ broken ꯌꯦꯁꯦ ꯈꯥꯏꯕꯣꯛ ꯈꯥꯏꯕꯣꯛ ꯑꯗꯨꯒ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯑꯁ ꯕꯤꯅꯣꯠ ꯂꯥꯏꯅ ꯏꯗꯤꯠ ꯇꯧꯁꯜꯂꯤꯅꯤ ꯌꯦ ꯌꯥꯝ ꯐꯖꯗꯦ ꯏꯆꯝ ꯃꯣꯃꯤꯇꯥ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯅꯥꯏꯁ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯕꯗꯣ ꯑꯩꯗ ꯑꯩꯁ ꯅꯩꯔꯦ ꯕ꯭ꯌꯨꯇꯤꯐꯨꯜꯒ ꯍꯥꯏꯖꯜꯂꯛꯏ ꯃꯩꯇꯩꯂꯣꯟ ꯑꯩ ꯎꯗꯦꯅꯦ ꯕꯤꯅꯣꯠ ꯁꯤꯕꯨ ꯆꯦꯅꯦꯜ ꯀꯌꯥ ꯄꯥꯏꯒꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯅꯤꯃ ꯅꯪ ꯁꯤꯒꯦꯔꯣ ꯈꯨꯃꯟ ꯂꯥꯏꯒꯤ ꯈꯨꯃꯟ ꯂꯥꯏ ꯍꯥꯏꯅ ꯆꯦꯅꯦꯜꯗꯣ ꯅꯪ ꯎꯗꯦ ꯁꯤꯅꯤ ꯑꯅꯤꯃ ꯅꯪ ꯑꯗꯨꯒ ꯃꯣꯃꯤꯇꯥ ꯋꯥꯏꯁꯤꯅ ꯅꯨꯡꯁꯤ ꯄꯟꯊꯪ ꯑꯩ ꯐꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯀꯣ ꯑꯠꯆꯥ ꯑꯠꯆꯥ ꯏꯆꯝ ꯃꯣꯃꯤꯇꯥꯅ ꯅꯨꯡꯁꯤ ꯄꯟꯊꯪꯗ ꯐꯣꯟ ꯇꯧꯕ ꯏꯆꯝ ꯃꯣꯃꯤꯇꯥꯁꯨ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯪ ꯊꯝꯕ ꯀꯅꯥꯅꯣ ꯁꯤ ꯂꯥꯛꯏꯁꯦ ꯚꯤꯗꯤꯑꯣ ꯃꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯚꯤꯗꯤꯑꯣ ꯃꯝꯃꯤ ꯅꯠꯇꯦ ꯑꯦꯜꯕꯤꯅꯤ ꯁꯤꯁꯦ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥ ꯁꯤꯅ ꯀꯔꯤꯕ ꯄꯟꯊꯪ ꯀꯔꯤ ꯃꯊꯦꯜ ꯍꯧꯔꯛꯀꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕ꯭ꯔꯣꯅ ꯀꯔꯤꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯆꯦ ꯃꯣꯃꯤꯇꯥ ꯑꯩꯅ ꯍꯦꯟꯅ ꯁꯪꯗ꯭ꯔꯤ ꯌꯥꯏ ꯎꯃ ꯀꯩꯅꯣꯅꯦ ꯅꯣꯏ ꯎꯅꯧꯌꯦ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯤꯗ ꯎꯅꯧꯅ ꯀꯩꯅꯣ ꯎꯅꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯍꯜꯂꯣ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯅꯣꯏ ꯎꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏ ꯂꯥꯛꯑꯔꯣꯏꯗꯧꯕ ꯂꯩꯒꯦ ꯇꯣ ꯏꯆꯦ ꯃꯣꯃꯤꯇꯥꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯏꯀꯥꯏꯕ ꯀꯔꯤꯝꯕ ꯂꯩꯇꯕꯅꯤꯀꯣ ꯏꯆꯦ ꯃꯣꯃꯤꯇꯥꯁꯤꯗꯤ ꯑꯩ ꯌꯥꯝ ꯈꯪꯉꯦ ꯏꯆꯦ ꯃꯣꯃꯤꯇꯥꯁꯦ ꯏꯀꯥꯏꯕ ꯂꯩꯇꯕꯅꯤ ꯏꯆꯦ ꯃꯣꯃꯤꯇꯥꯗꯤ ꯒꯣꯔ ꯒꯣꯔ ꯂꯥꯎꯅ ꯅꯝꯕꯅꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯣꯃꯤꯇꯥꯗꯨꯗꯤ ꯌꯥꯝ ꯅꯝꯕꯅꯤꯌꯦ ꯏꯀꯥꯏ ꯀꯔꯤꯝ ꯂꯩꯇꯦ ꯏꯆꯦ ꯃꯣꯃꯤꯇꯥꯗꯤ ꯅꯝꯃꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯀꯔꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯅꯝꯁꯤꯟꯕꯅꯤ ꯃꯌꯥꯝ ꯏꯆꯦ ꯀꯩꯅꯣꯕꯂꯥ ꯎꯅꯔꯨꯔꯦ ꯉꯁꯤ ꯏꯆꯦ ꯀꯩꯅꯣꯕꯂꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯃꯒꯤꯅꯤ ꯏꯆꯦ ꯀꯩꯅꯣꯕꯂꯥꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯇꯪ ꯁꯦꯝꯃꯝꯃꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯩꯗꯤꯀꯣ ꯏꯆꯦ ꯀꯩꯅꯣꯕꯂꯥꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯕꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕꯅꯣ ꯑꯩ ꯑꯗꯨ ꯌꯦꯡꯅꯤꯡꯉꯤ ꯌꯥꯝꯅ ꯀꯔꯥꯏ ꯆꯥꯛꯍꯥꯎ ꯀꯔꯥꯏ ꯅꯥꯔꯁꯨ ꯀꯔꯥꯏ ꯆꯥꯛꯍꯥꯎꯁꯨꯅꯦ ꯏꯆꯦ ꯀꯩꯅꯣꯕꯂꯥꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯕꯅ ꯑꯩꯗꯤ ꯑꯣꯟꯒꯤꯅꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯉꯤ ꯏꯆꯦ ꯀꯩꯅꯣꯕꯂꯥꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯀꯩꯅꯣ ꯀꯗꯥꯏ ꯐꯠꯇꯕꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯀꯩꯅꯣꯕꯂꯥꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯅꯤꯡꯕ ꯃꯥꯁꯨ ꯅꯥꯑꯅ ꯂꯩ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕ꯭ꯔꯣꯅ ꯀꯔꯤꯕ ꯁꯤꯁꯇꯔ ꯁꯨꯁꯃꯤꯇꯥ ꯀꯣꯕꯤ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯑꯣ ꯅꯨꯡꯁꯤ ꯄꯟꯊꯪ ꯍꯥꯏꯗꯨꯒ ꯃꯥꯅ ꯀꯔꯤꯕ ꯃꯨꯛꯕꯥꯡ ꯇꯧꯕꯗꯨꯅ ꯀꯔꯤ ꯆꯦꯅꯦꯜꯅꯣ ꯑꯗꯨꯁꯨ ꯕꯤꯅꯣꯠ ꯅꯠꯇ꯭ꯔꯣ ꯃꯥꯁꯨ ꯕꯤꯅꯣꯠꯅꯤ ꯑꯅꯤ ꯃꯥꯏ ꯂꯤꯡ ꯊꯥꯔꯛꯀꯦ ꯅꯣꯗ ꯀꯔꯥꯏ ꯐꯦꯁꯕꯨꯛꯇ ꯅꯪ ꯈꯪꯒꯅꯤ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥꯅ ꯀꯔꯤꯕ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯆꯦ ꯃꯤꯇꯥꯗꯣ ꯑꯗꯣ ꯐꯖꯕꯅꯤ ꯑꯗꯨꯒ ꯑꯅꯤꯃꯛꯅ ꯀꯔꯤꯕ ꯑꯩꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯏꯀꯥꯏꯖꯩꯌꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯑꯅꯤꯃ ꯑꯗꯨꯒ ꯅꯨꯡꯁꯤꯕ꯭ꯔꯣꯅ ꯀꯔꯤ ꯋꯥꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯀꯥꯕ ꯁꯪꯗ꯭ꯔꯤꯅꯦ ꯑꯠꯆꯥ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯣꯡꯃ ꯆꯠꯂꯨꯁꯤꯅꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯂꯩꯕꯅꯤꯅ ꯅꯣꯡꯃ ꯏꯆꯦ ꯃꯣꯃꯤꯇꯥꯁꯨ ꯎꯅꯔꯨꯁꯤꯔꯣ ꯅꯣꯏ ꯑꯃꯨꯛꯇꯪꯗꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅ ꯊꯝꯃꯣ ꯀꯩꯅꯣ ꯃꯦꯃꯣꯔꯤ ꯑꯃꯅꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇ ꯄꯩꯁꯥ ꯇꯥꯟꯒꯦꯔꯥ ꯇꯥꯜꯂꯣꯏꯗ꯭ꯔꯥ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯗꯣꯏꯅꯦ ꯑꯩ ꯉꯁꯤ ꯁꯤꯒꯗ꯭ꯔꯥ ꯍꯌꯦꯡ ꯀꯅꯥ ꯁꯤꯒꯗ꯭ꯔꯥ ꯀꯅꯥ ꯈꯪꯗꯣꯏꯒꯦ ꯑꯩ ꯁꯤꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯦ ꯑꯗꯨ ꯑꯗꯨꯒ ꯑꯅꯤꯃꯥꯅ ꯀꯔꯤꯕ ꯑꯩꯁꯨ ꯆꯦ ꯀꯩꯅꯣ ꯎꯅꯤꯡꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯎꯅꯤꯡꯉꯤ ꯌꯥꯝꯅ ꯏꯆꯦ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯏꯆꯦ ꯀꯩꯅꯣꯕꯂꯥꯅ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯥꯏꯕ ꯏꯆꯦ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯐꯣꯇꯣ ꯑꯣꯏꯅꯁꯨ ꯈꯔ ꯄꯨꯔꯛꯄꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤꯗ ꯏꯆꯦ ꯀꯩꯅꯣꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩꯅ ꯀꯗꯥꯏ ꯃꯅꯤꯄꯨꯔ ꯂꯥꯛꯑꯗꯤ ꯏꯆꯦ ꯀꯩꯅꯣ ꯅꯪ ꯎꯅꯒꯅꯤ ꯍꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯈꯪꯗꯦ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯒ ꯌꯨꯇꯨꯕꯇꯒꯤ ꯄꯩꯁꯥ ꯄꯥꯏꯔꯒ ꯑꯩ ꯁꯨꯝ ꯀꯩꯅꯣꯕꯂꯥꯒ ꯎꯅꯒꯦ ꯍꯥꯏ ꯈꯜꯂꯤꯅꯤ ꯈꯪꯗꯦ ꯀꯩ ꯅꯨꯃꯤꯠꯇ ꯄꯩꯁꯥ ꯄꯥꯏꯗꯣꯏꯅꯣ ꯁꯨꯁꯃꯤꯇꯥ ꯁꯤꯁꯅ ꯀꯔꯤꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯆꯦ ꯃꯣꯃꯤꯇꯥꯅꯒ ꯑꯅꯤꯃ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯕꯂꯥꯗꯣ ꯅꯨꯡꯁꯤꯕꯅꯤ ꯏꯆꯦ ꯕꯂꯥꯗꯣ ꯈꯪꯗꯦ ꯏꯆꯦ ꯕꯂꯥꯗꯣ ꯃꯥꯅ ꯃꯁꯥꯒꯤ ꯀꯔꯤ ꯍꯤꯁꯇ꯭ꯔꯤꯗꯣ ꯍꯥꯏꯔꯛꯄꯗꯨ ꯃꯇꯝꯗꯨꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯀꯔꯤ ꯐꯠꯇꯕꯩ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯃꯥꯅ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯑꯩꯒꯤ ꯍꯥꯏꯁꯦ ꯏꯆꯦ ꯀꯥꯅꯣꯟꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯑꯇꯩ ꯇꯨꯝꯗ꯭ꯔꯣꯅꯦ ꯀꯩ ꯕꯦꯅꯦ ꯅꯪꯁꯦ ꯅꯠꯇꯦꯗ ꯀꯩ ꯇꯧꯔꯒꯦ ꯕꯤꯁꯀꯨꯠꯇꯣ ꯆꯥꯎꯆꯣ ꯑꯗꯨꯗꯒꯤ ꯕꯤꯁꯀꯨꯠꯇꯣ ꯑꯅꯤꯃ ꯆꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯇꯣ ꯀꯩꯅꯣ ꯕꯤꯁꯀꯨꯠꯇꯣ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤꯕ ꯏꯆꯦ ꯃꯤꯇꯥ ꯏꯆꯦ ꯀꯅꯥꯝ ꯌꯨꯝ ꯄꯥꯜꯂꯕꯣ ꯑꯩ ꯀꯔꯤꯕ ꯏꯆꯦ ꯃꯤꯇꯥ ꯄꯥꯟꯗ꯭ꯔꯤꯕ ꯏꯆꯦ ꯀꯥꯅꯣꯟ ꯌꯨꯝ ꯄꯥꯜꯂꯕꯣ ꯑꯣ ꯑꯆꯥ ꯄꯥꯟꯗ꯭ꯔꯤꯌꯦ ꯑꯅꯤꯃ ꯑꯣ ꯄꯥꯟꯗ꯭ꯔꯤ ꯍꯥꯏ
Tuge nungsi bro na kare ba che kano bala kari oina nari no arje bro khang dine che mumita da mu che mumita su khang bani ai su kare che kano do kare masa nungai te ben phamu na dum ta lai re ai re kaino hai buni khang de nungai te ai jamu na ningi che kano bala do Hayang lehinaba ay ganang at sila dami. khang de kana matam mu no khang de nungai te elbi da la ga nungai te khotte ai to to masa nungai te ma nungai to ye Suso boy dore nangi 4% lay. ha 4% lay. ta tu Kumain ka na to, Hana. sim pu gro jani ningi Yung po kumain. Ay, naning desastre ko na. 이게 담담 보러가 이제 이나오도 많이 칼리 이거가 제 간원도 거리 오이나 도리노 인강 오이가 이자 나버니 하이 모이기 마 마나 이제 간노발라기 그래 아마나 수 이제 간노발라기 이거 좀 이제 인강 오이가 이자 나버니 hai mugi imana su ite kano bala dia susuna susuna kare ba nungai te ite gi kanon chatpa khotpa de ngambro che mumita ite kanon chatpa khotpa ngambro che mumita hoi ne ite kanon ga chatpa khotpa ngambro che mumita Sabro. Ha? Kumina mi ani yung thai. गोली गोली मारो गोली नहीं है गोली दुनिया में गोली मारो ये कॉमेडी कर तारा मदद हम दे इसी कानून सब मुंह में नुंगाई थे खंग दे दाइन चंगा बादू नुंगाई थे ये जामुना नहीं था कॉमेडी तेरे जैसे लोग हम से कॉमेडी लोग भाई थे नुसी पंथों चत्वा चाबदी खंग दे मुसु नुंगाई थे नुसी पंथों चत्वा चाबा चत्वा चाबदी खंग दे मुसु नुंगाई थे ते जो मिता करे माना फमुदी के होगुल का जुम चप्पो नहीं मना चली करना सुन करे नंग लाखने ना मना करे मांगोना फमी ना कहीं तो आशा मसक आशा आशा ए तो एको बाई चिनिमा से मिता थों चप्पंगमी ओ चप्पंगमी बाई सुस्मिता बाई तो ये मा करे ओ जे माइते nahan mong mag-hirami che kanon na mas makse hidak na hinglami hay na dumay hirami yani ma ano ni ba dumay hirami hidak na hingli hay na hidak na hingli na hay dumay hirami ba bigo duin mi ta ba din na ito na mi ay si kayo hay ni mi ay si hindi da ni ma mi ki punsi ay si kada kari hoy dito na khangdi Maya may boys ta bro, hello mo. Maya boys ta bro, hayo. Charo chat. Koy tumalaro ito. Ichatle moy chimita, numaite khuluraga, numaite anima numaite. Kai na to isu. Ichatle moy lesan ka lesan sa mana pura pura ka loi ta yeng la
mana pura ga loina oh adudi chappa ngami ko ijo mamita ba isu thoklage oi thokanu thokpa ja roi ijo mamita lai thokpa ja roi oi sana ba ta thengi da misalas ima ba aja ba isu thoklage ei chatlage moi mesan ka sauri mana pura ga loina yengla ai oi nungaite ani mana ka aja ba isu thoklage ani mana bai ai duga ijo mamita bai ulasi thengi ijo mamita komen parimina idi nasaite komen padre me kali kai no ai jibo ni ma si gero ni ma nang ya ni ma nang sini e mo ko ini nasaite komen pa nang komen ta dro ai sa ite kano balagi ima hard ni hard battery hap laga lay ya ite kano balagi ima hard battery hap laga lay ada ima ya ta de komen pa ba dumai duna ni ta roi na Yung boy ata masih ni para kana daga ato. duga gi mo mita chena krai ba mama chat pa khot pa iche kano pala lois na re ini hai tumo Oh, sumata bukan dua ni. Bidani sa lusot kontage. Ano nga ila isan. duga mama chat pa khot pa iche kano pala lois na re ini hai ama nam nu ngai tine ai ta de duga mama na kare ba jadum ji ba duga gi mana kare punsi se shiraga loirabani ko yam khanganu dunai khanganu ani ma adui na makta ka khanau noi namna Makakada ko. aje tum diri mama mi khara kauro se pinky ka kana no khara kauro ni Eh wala sa asa naman ako pa punsi se shiraga loirabani yam nungai ta ba khanganu nungai ta ba khanganu pisha leidadi nungsi punsi se karai yam wabani Ala di loy lay. Hi mama, nungai boy dugai mama na kare like that mama na kare ba mami nungai di udaba kuide amu icho mamita manipur da leire icho kare mama adui da mata icho mamita ja khara busy hoiri adui gi mayam wara ba jate icho mamita sa khara busy hoiri ipam na chakpani na khara busy hoire manipur da leibani na ima leiban khali bani na khara busy hoiri mayam unaba khotpa kare ai chaba khotpa to ba da khara busy hoiri mayam wara ba jate ai wari da ai hai icho mamita wari hai da gi ko mayam andun mayam wara ba jate 제 김치 이런 거 mama 이런 거 누구 mama kare morning 김치 누구 이제 먹는다 거의 mama yumda lakpasi punchida kare pakcinda chili ay chinbani 누구 아니 mana kare ba siba matamdadi paisasu thammoideni ajeba kai di pisa leitadi kai thamdoge pisasu leitaba ina kai di thamdoge di kare bhikhari ho jatoi ni lakpada bhikhari chatpada bhikhari ho jatoi ni pisa ga leite ai se bhikhari jaitu bhikhari ai do aduni dokai mama na kare ba hoi ne isu tare aje chumi mama chumi tare di chumani ani mana kare ba hoi che mama nga chare hoi cha wida chakoi okay iche wida chakoi nga cha ye chumi da do gi thambal gi kare ai
ꯁꯤꯡꯖꯨꯒ ꯂꯣꯏꯅꯅ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯁꯤꯡꯖꯨꯒ ꯉꯥꯒ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏ ꯃꯌꯥꯝ 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 ꯑꯩ ꯀꯗꯥꯏ ꯍꯥꯏꯔꯝꯃꯒꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯃꯌꯥꯝ ꯌꯨꯝꯗ ꯆꯠꯂꯕꯅꯤꯅ ꯅꯈꯣꯏ ꯇꯞꯅ ꯉꯥꯡꯒꯦ ꯃꯌꯥꯝ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯅꯪꯒꯤ ꯌꯦꯜꯕꯤꯗꯣ ꯑꯩ ꯃꯌꯥꯝ ꯂꯩꯊꯣꯛꯀꯅꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯅꯪꯗ ꯑꯗꯨꯒ ꯐꯜꯗꯨ ꯇꯥꯔꯦꯗ ꯅꯦꯠꯁꯦ ꯑꯗꯨꯒ ꯐꯜꯗꯨ ꯇꯥꯔꯦꯗ ꯅꯦꯠꯁꯦ ꯃꯣꯃꯤ ꯑꯅꯤꯃꯛ ꯚꯥꯏ ꯚꯥꯏ ꯑꯗꯨꯒꯤ ꯀꯩ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯚꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒꯤ ꯏꯆꯦ ꯃꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯖꯦ ꯚꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯃꯌꯥꯝ ꯚꯥꯏ ꯑꯣꯏꯔꯁꯤꯀꯣ ꯑꯩ ꯅꯦꯠꯁꯦ ꯌꯥꯍꯧꯗꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯃꯣꯃꯤ ꯑꯗꯨꯗꯒꯤ ꯑꯖꯦ ꯚꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯚꯥꯏ ꯃꯌꯥꯝ ꯚꯥꯏ ꯑꯣꯏꯔꯁꯤꯀꯣ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯦ